ngasi langlengi luhongma numitni adubu magi manama oiriba arubidi magi ka aduda famduna wakhal tawri karigi aina magi luhongba sida yawdeba masak ase ai sungyeng yengningde awun pot phangi makhoi ta chokde insini sinduna tangkhai amadi ulhaledana aine ai ngasidi magi luhongba se sungyaw he yawdoiba asi khanduna mahak leiri tanja asida mapandaki magi mapuroiba oiriba khomba adu makhoi ka adu da changlai khombana hai kainuni nangbo mapanda somda thorakde ka manung sida du mak leirege hairibro arubi mapuroiba na hairiba do kari sukhumde khombana khara changsinduna arubi nangbo kaidorage haiwani luhongbage muktoiba mapan sida miyam ama laktuna tinduna lehoriba aduga nangna ka manung sida dum leiriba handang mukti arubi do mamit ani adu phaijai yengduna hairei kanagi luhongba ha kanagi luhongba no ba e kaino arubi nangbu ngawrubo ngasi se khoi langni ni luhongba numini papan da mina koirang langnari basibo nangbu ngakta thoraga yawruba yaina e aidi kai dobagi magi luhongba se yawdoi ba ho makhoi ta chaw aidi luhongba se yawba ngamjaroi arubi nangna haribo wadu bu karino ichal se mathantani masida nangna yawhaningdribasibu kari maramgino angang se mabukning nungsikini ko adumaina tawgunu nang nungsi khraboire da ko nangi na chanu pilam ket pse manama aina haiba wada kari suna chungdaba makhai a mana pamjaba nupani haidona madugi laira chudatnaba nupa adugi manakta chatkiba natro ai sibu mana changhar halamba natraba masida bu aina karam haina magi luhongba sida yawgadoribano aidine sungyaw yawba ngamjaroi harisini hai madudi laiba ki wani ne mana pamjaba sida mathamoi nungaina leijarurasanu kaidorage nangba ho phare nungaina mirang thangba phanglang ahoba yumaduda leijarasanu aina doba thabakti ne phattabani aidi chopa ikaiba nang hauredana adu ina kaira khunba macha adubu nangi na chanupi sak phajabe sina pamdena aidi harisini ko arubi adugi dama amu pauthangnaba hongnadeda yarese nang solution ba haur nahak leirabudi luhongba haurase na hairani hongamoi heba aidi haikre magi luhongba se aidi sungyaw yawroi arubi nang bomda wakhal khalu kaidoge nangna ichanupigi luhongba se yawdabadi lekagi misingna nangbu karini haina hainakini nangse onthokna wakhal yawmandeko ngasine aina sauninga adine phuge khogalaga ipamde hek chakhini ko luhongba se loiraga hek halak masina phagadaba mal hai lamhengana aina harisini yam thuna loishina bato ai mapandam da thoke asumna hairamduna khomba mapanda thoke arubina yamna sauningna haija hawi karigi aina luhongba yawba yengudana masigi matungda aina kari amuk torokpuna haibada kari sulaitaba angang mana aibu nupadugi mamangta changhat hat ina kaira khun macha aduda makutta hamduna nungaina leijaru chona haibibani masida yadrabanina pharidana yengoba yumasida karigumba potna amata niba laoba aina kari toba ngambage haibado yengoba mafi maral amata loishinda phamung aduda dumak phamduna mahak leiri numitsu kotondagi khara leithakre mahai mahi yamna langi amamuk lak amamuk chat luhongba haibado hek male amaromdana langlendi ngasi haiba numit asidagi nungshiraba mapamlamdam asi thadoktuna chatlagani haina khanbada magi thamoi adu yamna wajai mahak yamna kappe machil manaw su makhoi ani tani leimahalna machanupi da hai karigino ichana adu yongna pukning nungshiribadu ba se kaisu thoina khaluga ima karigino khangde aigi pukning se yam nungsi yamna kapningi masibuni ni he taibang khongchat haina haibado ningol oibi mapokti khoiri nawkham ta phamaduda punsi loyu haina tamlamde mase chatnabi nang taro nushiraba yum nushiraba mama mababu thadoktuna chatlisibo ngai hak leirabadi ne phi setpa miyoi sing sula ani imane mapanda kari kari awada pamda yengoge nang leiramuko tanja sida kusum chu changlai kusum na hai ima ai lai haima nangbu ngarang na lakpa yadabro ngarang lak ke tawbane ba thabak ama leitana dum laktraba ngasi dum poyeng se supirage na laba yare horen luhong thinbaga yawgadabani ko hoima yawdoini
ꯏꯇꯥ ꯁꯤꯗ ꯐꯝꯃꯣ ꯀꯨꯁꯨꯝꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯂꯩꯃꯍꯜꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯀꯨꯁꯨꯝꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯐꯅꯦꯛ ꯑꯗꯨꯕꯨ ꯎꯠꯇꯨꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯍꯜꯂꯤ ꯂꯥꯡꯂꯦꯟ ꯇꯨ ꯁꯤꯕꯨ ꯄꯥꯝꯃꯕꯣ ꯅꯪꯕꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯄꯥꯝꯃꯤ ꯇꯁꯦꯡꯅꯗꯤ ꯅꯪ ꯄꯥꯝꯃꯦꯀꯣ ꯀꯗꯥꯏ ꯃꯗꯨꯕꯨ ꯂꯧꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯣꯏꯕꯤ ꯍꯣꯏ ꯊꯥꯖ ꯍꯣꯏꯁꯨ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯄꯥꯟꯗꯕꯨ ꯂꯩꯔꯝꯕ ꯌꯥꯏ ꯃꯄꯥꯟꯗ ꯂꯩꯍꯧꯏ ꯑꯗꯣ ꯃꯤ ꯃꯆꯥꯗꯤ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯑꯗꯨꯝ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯔꯅꯤꯀꯣ ꯀꯨꯁꯨꯝ ꯄꯥꯝꯖꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯔꯨꯕꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯑꯃꯨꯛꯁꯨ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯇꯥꯆꯧ ꯑꯃꯗꯤ ꯏꯅꯝꯃꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯉꯝꯗꯦ ꯍꯣ ꯍꯧꯅꯁꯥꯅꯦ ꯍꯧꯅꯁꯥ ꯄꯥꯝꯖꯕ ꯃꯥꯒꯤ ꯃꯅꯥꯛꯇꯕꯨ ꯂꯩꯔꯕꯗꯤ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯂꯩꯃꯍꯜꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯆꯪꯂꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯗ ꯍꯪꯉꯤ ꯏꯕꯨꯡꯉꯣ ꯅꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗꯨꯕꯨ ꯂꯥꯛꯈ꯭ꯔꯕꯔꯣ ꯏꯃꯥ ꯊꯣꯡꯒꯥꯟꯗ ꯆꯪꯉꯍꯧꯔꯕꯅꯤ ꯃꯍꯥꯛꯇ ꯈꯔ ꯉꯟꯅ ꯂꯥꯛꯂꯕꯗꯤ ꯃꯐꯔꯦ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤ ꯏꯃꯥ ꯑꯋꯥꯠꯄꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯁꯠ ꯍꯪꯉꯤ ꯉꯥꯏꯈꯣꯅꯦꯍꯦ ꯏꯕꯨꯡꯉꯣ ꯏꯃꯧꯕꯨ ꯉꯁꯤꯒꯤ ꯃꯁꯛ ꯎꯗꯦꯅꯦ ꯅꯪꯕꯣ ꯃꯥꯕꯨ ꯃꯁꯥꯒ ꯉꯝꯗ꯭ꯔꯕꯔꯣ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯃꯥꯕꯨ ꯏꯃꯥ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯩꯍꯧꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯥ ꯍꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯔꯨꯕꯤꯅ ꯎꯄꯨꯗꯒꯤ ꯐꯤ ꯐꯅꯦꯛ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯣ ꯑꯣꯏ ꯃꯗꯨꯗ ꯍꯥꯟꯅ ꯌꯦꯡꯉꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯐꯤ ꯐꯅꯦꯛꯀ ꯂꯧꯊꯣꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯔꯨꯕꯤ ꯃꯅꯦꯝꯗ ꯁꯠ ꯌꯦꯡꯊꯣꯛꯇꯨꯅ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯎꯕꯤꯗ꯭ꯔꯕꯣ ꯏꯃꯥ ꯎꯏꯌꯦ ꯎꯏꯌꯦ ꯑꯗꯨꯗ ꯁꯨꯝ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯃꯄꯥꯟꯒ ꯊꯣꯔꯛꯇꯕꯗꯨꯗꯅꯦ ꯀꯔꯤ ꯇꯧꯔꯕꯒꯦꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤꯁꯦ ꯆꯪꯂꯛꯂꯤꯕꯅꯤ ꯑꯣ ꯍꯪꯕꯤꯌꯣ ꯍꯥꯏꯗꯦ ꯅꯣꯏꯒꯤ ꯊꯣꯛꯄ ꯍꯪꯖꯧ ꯀꯩꯅꯣ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯈꯣꯟꯗꯥ ꯑꯁꯤꯗ ꯂꯩꯃꯍꯜꯅ ꯏꯃꯧꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯀꯩꯁꯨ ꯇꯧꯖꯗꯦ ꯏꯃꯥ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯑꯩ ꯏꯄꯥꯝꯗ ꯂꯩꯔꯨꯒꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯐꯤ ꯐꯅꯦꯛꯁꯤꯡ ꯑꯁꯦ ꯂꯧꯊꯣꯛꯑꯝꯕꯅꯤ ꯏꯃꯧꯗꯤ ꯀꯔꯤꯒꯤ ꯅꯄꯥꯝꯗ ꯆꯠꯀꯗꯧꯔꯤꯕ ꯉꯁꯤꯁꯦ ꯅꯆꯟꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯎꯒꯗꯕꯅꯤꯅꯦꯍꯦ ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯗꯣꯏꯕ ꯌꯥꯎꯔꯣꯏ ꯏꯄꯥꯝꯗ ꯑꯍꯜ ꯑꯃ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩ ꯌꯥꯝ ꯂꯨꯔꯦ ꯍꯥꯏ ꯑꯗꯨꯒꯤ ꯑꯩꯁꯦ ꯆꯠꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯕꯦꯝꯃ ꯂꯨꯍꯣꯡꯕ ꯑꯁꯤꯗꯗꯤ ꯅꯪ ꯌꯥꯎ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯆꯠꯂꯨ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯅꯥꯕ ꯍꯥꯏꯕꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯉꯁꯤ ꯊꯤꯗꯣꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯗꯣꯏꯅꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤꯁꯦ ꯃꯆꯤꯜ ꯑꯗꯨꯅ ꯉꯥꯡꯗꯨꯅ ꯐꯤ ꯐꯅꯦꯛ ꯑꯅꯤ ꯑꯗꯨ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ ꯂꯩꯃꯍꯜꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯎꯗꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯖꯗꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯑꯣꯏꯅ ꯆꯠꯂꯨ ꯍꯣꯏ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕꯁꯤꯕꯣ ꯃꯃꯧ ꯅꯨꯄꯤꯅ ꯈꯣꯟ ꯋꯥꯡꯈꯠꯂꯛꯄ ꯑꯁꯤꯗ ꯀꯅꯥꯅ ꯇꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯥꯈꯠꯂꯤ ꯃꯥꯅ ꯇꯞꯅ ꯅꯪꯕꯨ ꯏꯃꯥꯗ ꯁꯥꯎꯕ꯭ꯔꯣ ꯏꯃꯥꯅ ꯂꯥꯟꯈꯤꯕ ꯂꯩꯔꯕꯁꯨ ꯅꯪ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛ ꯂꯨꯍꯣꯡꯕ ꯑꯁꯤꯗꯗꯤ ꯅꯪꯕꯨ ꯌꯥꯎꯕꯤꯌꯨꯅꯦ ꯀꯩꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕ ꯌꯥꯝ ꯄꯥꯝꯕꯒꯤ ꯋꯥꯔꯣ ꯏꯃꯥꯒꯤꯁꯦ ꯍꯣꯏ ꯃꯥ ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤ ꯑꯁꯤꯅ ꯑꯩꯒꯤ ꯃꯥꯏꯁꯤꯕꯨ ꯆꯣꯞꯍꯜꯂꯦꯗꯅ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯣ ꯑꯩꯗꯤ ꯁꯨꯛꯌꯥꯎ ꯌꯥꯎꯔꯣꯏꯕ ꯊꯦꯡꯈꯤꯅꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯈꯥꯎ ꯑꯗꯨ ꯃꯈꯨꯠꯅ ꯁꯠ ꯄꯥꯏꯈꯠꯂꯤ ꯈꯣꯝꯕꯁꯨ ꯆꯪꯂꯛꯏ ꯃꯥꯅ ꯍꯥꯏ ꯑꯔꯨꯕꯤ ꯀꯗꯥꯏꯗꯅꯣ ꯅꯪ ꯑꯔꯨꯕꯤꯅ ꯁꯠ ꯈꯨꯝꯃꯤ ꯏꯄꯥꯝꯗ ꯑꯅꯥꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯉꯔꯥꯡꯅ ꯍꯥꯏꯕꯗꯤ ꯀꯩꯗꯧꯒꯦ ꯉꯁꯤꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯉꯁꯤꯁꯦ ꯏꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯁꯤ ꯌꯥꯎꯗꯅ ꯅꯪꯅ ꯀꯔꯤꯒꯤ ꯅꯄꯥꯝꯗ ꯆꯠꯇꯣꯏꯕ ꯃꯗꯨꯒꯤ ꯃꯔꯝꯗ ꯃꯈꯣꯏ ꯇꯥꯆꯧꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦ ꯋꯥ ꯑꯃꯨꯛ ꯃꯈꯥ ꯇꯥꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪ ꯆꯩ ꯌꯥꯝꯅꯤꯅ ꯈꯥꯎꯗꯣ ꯊꯝꯃꯣ ꯅꯄꯤ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯍꯣ ꯉꯝꯃꯣꯏꯌꯦ ꯂꯨꯍꯣꯡꯕꯁꯤꯃꯗꯤ ꯑꯩ ꯌꯥꯎꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯌꯦ ꯂꯩꯃꯍꯜꯅ ꯇꯞꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯃꯨꯛꯇ ꯁꯥꯎꯒꯠꯈꯤꯅꯨꯅꯦ ꯁꯦ ꯏꯃꯧꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯦꯔꯦ ꯏꯃꯥ ꯇꯥꯠꯀ ꯇꯧꯕꯤꯔꯛꯀꯅꯨ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯌꯥꯝ ꯉꯝꯃꯤ ꯃꯥꯅ ꯑꯩꯕꯨ ꯆꯪꯍꯥꯠ ꯍꯦꯛꯇ ꯍꯥꯠꯄꯤꯔꯦꯗꯅ ꯑꯁꯨꯝꯅ
ꯀꯥ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯈꯔ ꯈꯔ ꯂꯥꯎꯅꯔꯤ꯫ ꯃꯁꯤꯕꯨ ꯂꯥꯡꯂꯦꯟꯅ ꯇꯥꯔꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯃꯥꯁꯨ ꯃꯅꯝ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯔꯨꯕꯤꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯁꯛ ꯎꯕꯗ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯏ꯫ ꯈꯣꯝꯕꯅ ꯍꯥꯏ, "ꯑꯔꯨꯕꯤ, ꯅꯪ ꯂꯝ ꯍꯦꯟꯒꯅꯨꯀꯣ, ꯈꯥꯎꯗꯨ ꯊꯨꯅ ꯊꯝꯃꯨ꯫ ꯑꯩꯗꯤꯅꯦ ꯆꯠꯂꯅꯤ ꯍꯥꯏꯔꯗꯤ ꯆꯠꯂꯅꯤ." ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯃꯅꯝꯃꯗ ꯍꯥꯏꯖꯩ, "ꯏꯅꯝꯃ, ꯉꯁꯤꯁꯦ ꯅꯆꯜ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯃꯇꯪꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯎꯕꯤꯌꯨ." "ꯀꯅꯥꯒꯤ ꯍꯔꯥꯎꯕꯅꯣ? ꯃꯁꯤ ꯊꯣꯛꯅꯅꯕ ꯀꯅꯥꯅ ꯁꯤꯟꯕꯒꯦ?" "ꯏꯅꯝꯃ, ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯎꯔꯣꯏꯌꯦ, ꯁꯨꯛꯌꯥꯎ ꯌꯥꯎꯔꯣꯏꯌꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯔꯨꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏꯅ ꯈꯥꯝꯕꯒ ꯌꯥꯗꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯣꯝꯕꯅ, "ꯑꯔꯨꯕꯤ, ꯑꯔꯨꯕꯤ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣꯃꯦ. ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝꯅ ꯐꯖꯗꯦ." ꯂꯥꯡꯂꯦꯟꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯆꯩ꯫ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ, "ꯅꯅꯝ ꯑꯁꯦ ꯌꯥꯝ ꯁꯥꯎꯈ꯭ꯔꯦꯅꯦꯍꯦ꯫ ꯏꯃꯥ, ꯑꯩꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ? ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤ ꯍꯥꯏꯅꯈꯤꯒꯅꯤ?" "ꯏꯃꯥ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ, ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ." ꯈꯣꯝꯕꯅ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ, "ꯏꯕꯨꯡꯒꯤ ꯂꯥꯡꯂꯦꯟ, ꯁꯦ, ꯅꯪ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯒꯅꯨ. ꯅꯅꯝ ꯑꯁꯦ ꯃꯆꯤꯡ ꯑꯃ ꯇꯧꯏ ꯍꯥꯏꯕ ꯅꯪꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯌꯥꯗꯦ ꯍꯥꯏꯕꯒꯤꯅꯤ ꯃꯥꯅ ꯉꯁꯤ ꯑꯁꯤ ꯁꯤ ꯌꯧꯅ ꯁꯥꯎꯔꯤꯕꯁꯤ꯫ ꯏꯆꯟꯒꯤꯗꯃꯛ ꯏꯕꯨꯡ ꯂꯩꯔꯤꯁꯤꯗꯤ, ꯁꯦ ꯀꯞꯀꯅꯨ." "ꯇꯥꯆꯧ, ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯏꯅ ꯂꯩꯖꯔꯨꯔꯣ." ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥ, ꯃꯥꯕꯨ ꯈꯥꯝꯗꯨꯅꯁꯨ ꯌꯥꯔꯔꯣꯏ, ꯑꯗꯨꯃꯛ ꯆꯠꯆꯈ꯭ꯔꯁꯅꯨ꯫ ꯏꯕꯨꯡꯉꯣ, ꯅꯃꯥ ꯑꯩꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ." "ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ, ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯂꯨꯍꯣꯡꯕꯁꯦ ꯁꯣꯏꯗꯅꯕ ꯑꯣꯏꯅ ꯇꯧꯔꯁꯤ." ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯏꯔꯣꯏꯅꯈ꯭ꯔꯦ꯫ ꯑꯔꯨꯕꯤꯗꯤ ꯃꯈꯨꯠꯇ ꯈꯥꯎ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯏ꯫ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯕ ꯇꯣꯝꯕꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯔꯨꯕꯤꯅ ꯐꯤꯖꯣꯜ ꯑꯃꯗ ꯊꯣꯔꯛꯄ ꯑꯗꯨ ꯎꯕꯗ ꯍꯪꯏ, "ꯑꯔꯨꯕꯤ, ꯈꯥꯎꯗꯨꯃꯒ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣꯅꯦꯍꯦ?" ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯏꯅꯦ, ꯑꯩꯗꯣ ꯏꯄꯥꯝꯗ ꯑꯍꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯕ, ꯑꯗꯨꯒꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯆꯠꯂꯕ." "ꯑꯗꯨꯗꯤ ꯂꯨꯍꯣꯡꯕ ꯑꯁꯤꯗꯤ ꯀꯝꯗꯧꯕ? ꯂꯨꯍꯣꯡꯕꯁꯦ ꯅꯪꯕꯨ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯏꯅꯦ, ꯏꯄꯥꯝꯒꯤ ꯑꯍꯜ ꯑꯗꯨꯅ ꯁꯣꯏꯈꯤ ꯉꯥꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯤꯡꯉꯝꯗꯕ ꯑꯃ ꯑꯗꯨꯃꯛ ꯄꯨꯟꯁꯤꯒꯤ ꯏꯔꯣꯏꯅꯗꯨꯅ ꯂꯩꯔꯅꯤ꯫ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯎꯔꯔꯣꯏꯒꯦ." "ꯑꯣ, ꯑꯅꯥꯕꯁꯤꯁꯨ ꯃꯔꯨꯅꯤꯗ꯫ ꯍꯣꯏꯗ, ꯑꯅꯥꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯆꯠꯂꯣ, ꯆꯠꯆꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯑꯔꯨꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯆꯟꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯔꯨꯕꯤ ꯌꯥꯎꯗ꯭ꯔꯦ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯂꯨꯍꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩ ꯁꯛꯈ꯭ರೆ꯫ ꯂꯥꯡꯂꯦꯟꯁꯨ ꯅꯤꯡꯊꯤꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯇꯨꯅ ꯁꯣꯅꯄꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅꯦ, ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯑꯔꯨꯕꯤꯗꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯗꯨꯃ ꯌꯥꯟꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯏ꯫ ꯂꯩꯃꯍꯜꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯍꯜꯂꯛꯄꯗꯨꯗ ꯈꯪꯏ꯫ ꯑꯔꯨꯕꯤꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯄꯤ ꯑꯗꯨ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯜꯂꯛꯏꯅꯣ? ꯑꯗꯨꯃꯛ ꯅꯄꯥꯝꯗ ꯂꯩꯈꯤꯕ ꯌꯥꯗ꯭ꯔꯣ?" ꯑꯔꯨꯕꯤꯅ ꯃꯃꯥꯏ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯔꯤ? ꯑꯩꯕꯨ ꯏꯄꯥꯝꯗ ꯑꯗꯨꯝ ꯂꯩꯈꯣ ꯀꯥꯏꯅ? ꯃꯈꯣꯏ ꯇꯥꯆꯧꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯪꯕꯨ ꯆꯠꯈ꯭ꯔꯕꯗꯥꯏ?" "ꯍꯣ, ꯑꯩꯗꯤ ꯏꯄꯥꯝꯗ ꯑꯅꯥꯕ ꯑꯃ ꯌꯥꯎꯕꯒꯤ ꯇꯉꯥꯏꯃꯛ ꯐꯗꯅ ꯆꯠꯂꯨꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯕꯒꯦ?" "ꯇꯁꯦꯡꯅ ꯑꯅꯥꯕ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯖꯥꯠꯅꯤ." "ꯍꯣ ꯏꯕꯨꯡꯉꯣ, ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯛ ꯀꯥꯎꯒꯅꯨ꯫ ꯑꯩꯒꯤ ꯏꯔꯟꯅ ꯅꯌꯨꯝ ꯑꯁꯦ ꯅꯨꯡꯉꯥꯏꯔꯛꯈꯤꯕꯅꯤ." "ꯍꯩ, ꯅꯪꯒꯤ ꯋꯥꯉꯥꯡ ꯑꯗꯨ ꯀꯔꯤꯅꯣ? ꯍꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ? ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯕꯗꯤ ꯀꯅꯥꯒꯤꯁꯨ ꯃꯇꯤꯛ ꯅꯠꯇꯦ꯫ ꯑꯩ ꯑꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ, ꯌꯨꯝꯕꯨꯔꯦꯝꯕꯤ." "ꯂꯝꯅꯕꯨ ꯍꯦꯜꯂꯛꯂꯕꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯨ ꯃꯄꯥꯝꯗ ꯌꯧꯕ ꯁꯣꯏꯔꯣꯏꯀꯣ." ꯑꯔꯨꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯑꯗꯨꯒ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯇꯞꯊꯅ, "ꯃꯈꯣꯏ ꯇꯥꯆꯧ, ꯑꯩ ꯑꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯉꯧꯕ ꯀꯨꯟꯗꯣꯟꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯨꯍꯣꯡꯈ꯭ꯔꯕ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯪꯅ ꯉꯝꯕꯁꯦ ꯏꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯍꯦꯛ ꯌꯥꯎꯗꯕ ꯉꯝꯃꯤꯀꯣ?"
ꯍꯣ ꯃꯗꯨꯗꯤ ꯃꯥꯅ ꯇꯧꯖꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯗ ꯃꯥꯅ ꯌꯥꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯃꯀꯣꯛ ꯆꯤꯡꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯝꯒꯗꯕꯅꯤ ꯌꯦꯡꯉꯨ ꯍꯌꯦꯡꯇ ꯉꯥꯏꯔꯦꯕ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯄꯤꯌꯨ ꯑꯗꯥ ꯄꯤꯌꯨ ꯍꯥꯏꯗꯅ ꯅꯤꯔꯒꯗꯕ ꯏꯁ ꯃꯗꯨ ꯅꯪꯅ ꯈꯪꯕꯤꯔꯤꯕꯅꯤꯅꯦ ꯍꯣ ꯈꯪꯉꯤ ꯑꯩꯗꯤ ꯌꯥꯝꯅ ꯈꯪꯉꯤ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯑꯩꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯑꯔꯨꯕꯤꯁꯨ ꯇꯨꯃꯤꯟ ꯂꯩꯈꯤ ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯃꯁꯤꯡ 8 ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯂꯥꯡꯂꯦꯟꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯃꯥꯟꯖꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅꯒ ꯌꯥꯝꯕꯒ ꯁꯦꯜ ꯈꯖꯤꯛ ꯍꯪꯂꯨꯕꯗ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯍꯦꯛꯇ ꯃꯥꯡ ꯊꯥꯏ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯈꯨꯠꯇꯁꯨ ꯁꯦꯜ ꯑꯝꯇ ꯂꯩꯇꯦ ꯃꯍꯥꯛ ꯃꯀꯣꯛ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯍꯟꯗꯛꯀꯤ ꯃꯥꯏꯕ ꯌꯦꯡꯕꯗꯨꯗ ꯏꯈꯨꯠꯇ ꯂꯩꯖꯔꯝꯕ ꯁꯦꯜ ꯈꯔꯗꯨꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯏꯃꯥꯗ ꯍꯪꯕꯁꯨ ꯂꯩꯇꯦ ꯍꯥꯏ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩꯕꯨ ꯏꯆꯦ ꯍꯜꯂꯣꯏꯗ ꯑꯣꯏꯅ ꯍꯪꯉꯨꯁꯤꯔꯅꯦ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯀꯣꯟꯅ ꯊꯪꯗ ꯃꯄꯥꯝꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯃꯃꯥꯗ ꯑꯣꯏꯅ ꯁꯦꯜ ꯈꯔ ꯍꯪꯂꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜ ꯐꯖꯅ ꯃꯍꯥꯛꯅ ꯇꯧꯔꯤ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯇꯨꯅ ꯃꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗ ꯏꯟꯅꯅꯕ ꯍꯣꯠꯅꯩ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯁꯦ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯥꯕꯤꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡꯗꯣ ꯀꯔꯝꯅ ꯀꯟꯈꯠꯂꯛꯀꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯔ ꯄꯤꯖ ꯄꯤꯊꯛ ꯇꯧꯏ ꯑꯗꯨꯒ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯣꯏꯗ ꯌꯥꯏ ꯑꯩꯗꯣ ꯏꯄꯥꯝꯐꯥꯎꯗ ꯆꯠꯂꯨꯒꯦ ꯏꯃꯥꯗꯒꯤ ꯁꯦꯜ ꯈꯔꯁꯨ ꯍꯪꯂꯨꯒꯦ ꯑꯅꯥꯕꯁꯤ ꯐꯅꯅꯕ ꯂꯥꯏ ꯇꯤꯟ ꯈꯔꯒ ꯈꯨꯔꯨꯝꯅꯤꯡꯉꯤ ꯑꯩꯒꯤ ꯈꯨꯠꯇꯗꯤ ꯁꯦꯜꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁꯦꯜ ꯈꯔ ꯑꯝꯇ ꯍꯪꯂꯨꯒꯦ ꯃꯁꯤꯗ ꯃꯥꯟꯖꯅ ꯈꯨꯝꯃꯤ ꯍꯪꯉꯨꯔꯅꯨꯗ ꯑꯅꯥꯕꯁꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯔꯥꯏꯅ ꯂꯩꯖꯔꯅꯤ ꯅꯪꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯒꯦ ꯅꯪꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯂꯩꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯀꯌꯥꯗ ꯋꯥꯏ ꯅꯪ ꯅꯥꯕ ꯐꯅꯅꯕ ꯍꯣꯠꯅꯕꯅ ꯑꯍꯥꯟꯕ ꯃꯊꯧꯅꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯃꯥꯟꯖ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯁꯅꯥꯒꯤ ꯂꯤꯛ ꯃꯆꯥ ꯑꯃꯇꯪ ꯎꯟꯕꯤꯔꯛꯄꯗꯨꯁꯨ ꯑꯩꯒꯤ ꯑꯅꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥꯏꯊꯣꯛꯄꯤꯈ꯭ꯔꯦꯀꯣ ꯂꯥꯡꯂꯦꯟ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯃꯈꯣꯏꯗ ꯌꯥꯏ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ ꯁꯅꯥ ꯃꯆꯥ ꯑꯃ ꯀꯥꯏꯈꯤꯕꯒꯤꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯁꯦ ꯀꯣꯟꯅ ꯆꯥꯝꯃꯔꯛ ꯍꯟꯅ ꯁꯥꯔꯕꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯂꯥꯡꯂꯦꯟ ꯌꯥꯝ ꯍꯦꯟꯅꯁꯨ ꯋꯥꯈꯜ ꯈꯟꯖꯤꯟꯕꯒꯤꯅꯤ ꯀꯩꯁꯨ ꯂꯩꯇꯕꯁꯤꯕꯨ ꯑꯅꯥꯕꯗꯣ ꯑꯃꯨꯛ ꯍꯦꯟꯖꯤꯟꯈꯤꯅꯅꯕꯅꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗꯒꯤ ꯅꯪꯁꯦ ꯑꯋꯥꯕ ꯀꯌా ꯅꯪꯂꯤꯀꯣ ꯂꯥꯡꯂꯦꯟ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯈꯣꯏꯗ ꯌꯥꯏ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩꯁꯨ ꯋꯥꯗꯤꯌꯦ ꯑꯩ ꯀꯩꯁꯨ ꯋꯥꯗꯦ ꯍꯥꯏꯕ ꯂꯥꯡꯂꯦꯟ ꯐꯔꯦꯁꯦ ꯐꯖꯅ ꯄꯣꯊꯥꯕꯤꯔꯣ ꯑꯩ ꯌꯨꯝ ꯐꯥꯎꯕꯗ ꯐꯠ ꯆꯠꯂꯨꯒꯦ ꯊꯨꯅ ꯍꯜꯂꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯍꯧꯒꯠꯂꯤ ꯃꯐꯤ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯆꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯃꯍꯜꯒꯤ ꯃꯌꯨꯝꯗꯅꯤ ꯑꯔꯨꯕꯤꯅ ꯈꯨ ꯀꯥꯝꯕꯁꯨ ꯂꯦꯞꯇ꯭ꯔꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯕꯨꯛꯆꯦꯜ ꯈꯪꯂꯕ ꯂꯩꯃꯍꯜꯗꯤ ꯇꯨꯃꯤꯟꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯖꯗꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯔꯨꯕꯤꯅ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯃꯥ ꯁꯦꯜꯒ ꯂꯩꯒꯗ꯭ꯔꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯃꯇ ꯂꯩꯔꯨꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯂꯒ ꯆꯥꯅꯅꯕ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯈꯨꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯈꯨꯠꯇꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯦꯅꯦꯍꯦ ꯈꯪꯉꯕꯅꯤ ꯑꯩꯅꯕꯨ ꯍꯦꯛ ꯍꯪꯂꯨꯔꯕꯗꯤ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯇꯪ ꯆꯥꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯅꯪꯅ ꯆꯥꯅꯤꯡꯂꯒꯅꯅꯦ ꯏꯕꯨꯡꯉꯣꯗ ꯍꯥꯏꯌꯨꯗꯅ ꯍꯣ ꯅꯆꯥꯅꯨꯄꯥꯁꯦ ꯏꯃꯨꯡꯁꯦ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯖꯩ ꯍꯥꯏꯕꯇꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯊꯤ ꯃꯀꯨꯝ ꯃꯦꯟꯕꯗ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯂꯦꯝꯕ ꯅꯠꯇꯤꯌꯦ ꯂꯩꯃꯍꯜꯗꯨ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩꯊꯣꯛꯄꯅ ꯆꯨꯝꯂꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯑꯔꯨꯕꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯁꯨꯛ ꯆꯥꯅꯤꯡꯂꯕꯁꯤꯕꯨ ꯆꯥꯕ ꯍꯦꯛ ꯐꯪꯂꯣꯏꯗꯧꯔꯤꯗ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯂꯩꯃꯍꯜ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯡꯂꯦꯟꯗꯨ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯃꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯑꯩ ꯂꯥꯛꯏꯌꯦ ꯂꯩꯃꯍꯜꯁꯨ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯁꯠ ꯌꯦꯡꯈꯠꯂꯛꯇꯨꯅ ꯍꯩꯃ ꯏꯆꯥ ꯂꯥꯛꯏꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯀꯥꯈꯠꯂꯣ ꯐꯝꯁꯤꯁꯦ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯐꯝꯊꯩ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯏꯃꯥ ꯃꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯥꯕ ꯐꯠꯇ꯭ꯔꯤ
Haima, kamdoriba? Maiba maibi yengi haibadayne. Ima, yengba haibabu phana yamlida. Lai kaya khurumi. Pharene haibasidane makoina hairamlibase. Adubu phaba kaubudi laite. Nacha aigi thamoise yam wari. Mana kanna asumna kanna nasinkiba asina. Aisu tawpham ama khangdre. Ikuta paijaramba sel khara dusu loina loikre. Ima, aina laise. Ima da sel khara hange haina lakpani. Sel haiba. Kayano, kayana yani. Kayana yagadabano di khangde ima. Areba khara dum biro. Makoyadagi su lairiba miyoi singdo mabuchelamba loina tawi. Aina hangbada amata pide. Leitraduna tawboirinida. Nangi sel haibado ima piragi. Ima khara thuna pibiro. Kuiro oi hairamaga ai laini. Hoi hoi. Nangai hak pamamuko. Leimahal makuta paiduna leijaba sel khara do mopa makhadagi lautoktuna. Machanupida pinanaba haiduna mahak mapana puthorei. Machanupigi manakta famthaduna hai. Sese. Sel haibado sida leire. Haina sizinau ko. Sel haibase tungma ngamba nate. Langlen makut adu tingthoktuna. Mamana piriba sel adu lauge haina hek tawbaga. Imungdagi arubidu khonglei yangna phat thoklei aduga mamagi makutagi sel adu tap mulli aduga hai. Ningolga moga khenaba haibado ai ngasidi khanglidana. Kayadanu yenguni. Aina sel khajita piyu haina haibadadi leite haina hairaga. Asugyamba sel sina machanupidaga pige tawbani ne. Ngami. Yam ngami ko. Imoi bema. Nanaw nupado masayam na kanang ngamdraba adugini. Karigi masa ngamdabano. Mana masa ngamdraga langni na yumsida laktuna sel hangbagi kari mathau tabagi. Leitraduna hangba laklibani dana. Imana adu ngamba sel khara mateng pangbani. Karigi mateng pangbano pangba yare. Aina mamangda masigi phibam ase thokani haina hanna haijakiba natro. Aina haiba wagi mathakta he tongba lamket pi asina laira chudanaba nupa adugi matung inkiba natro. Hai, nangna hairibadu karino? Ho aina hairise wane wa sigumba thawdok ase tholakani haiba aidina hana khanglabani. Haujiti kari sare. Haujiti chaningai cheng phaba leiramaroine. Langlen manam ngangliba wangang adu mahak taba ngamlaktre. Mafam aduna mahak phamthaduna leiba ngamlaktre. Karinungi mafam asida laklabano haiba phawba mahak khalakle. Mamada yengduna. Ima, ay amuk chalagi. Imagi langlen. Arubina langleni mangak sa maduda amuk munna yengi. Maduda liksiba udaba aduda amuk hai. Ngaiko, nangak samdagi liktu siba udi. Makoyta chawna sabi kiba lik ado kalay chakre. Langlen mana lik palakpa aduda magi masa adu ithak thakali. Asumna oina khomi. Inama, yumna thamami. Yumna thamami kaina. Lik tu su soidana kai thok mani ne. Ha, kai thok tro. Kai thok ti leiri. Machina se kaya da thi ni yung ne. Pai. Leiri haibani na kari gumba hek leiram daba thok laba. Aina kai dawra ke yung. Langlen na manamada. Inama, ay chalage. Bema, ngay ko. Mamaw nupida amuk yengduna hai. Imaw bema, sel do imadam tapiro. Nachan nupi se. Upaya malaytraduna yumsida hangba lakbani. Anaba adu yengjanaba sel ado amuk tapikisi. Kadai, piro kadai. Arubina makuta pairiba sel ado henna chetna paisinduna hai. Karigi piba, supi piroi. Haiba inda bimadi wajasano. Magi thokpa kanadagino pubra lakpa tawraga mawado layeng jasani. Hai, kadai nom tapiro ni nangba. Imasuni. Namong nupi aibuna kaisulaitana khanba. Aduga nachanupi asibuna henna lumna lawba. Achan birai naiba. Mamang thakta imana langlenda kari lona piki bage haibadu sune. Ay muna khangba jani. Aina sum tumina laibiba sida. Yam helabani. Namana chana khoy ani ase. Yamna helabani. Kaya danu yunguni. Is ngammeba. Langlenda amu yengduna wa makha tarei. Hoi bema. Yumama palabadi ngamna na papanba kaidauge. Karigino na pamsida toina hangba nibala isibo. Ningol na mapamda toina nibala kwase. Yumdo lanjang bangamde hainaribani. Langlen manamagi wahai asida magi thamoidi sokna kapchari. Leimahal na hai. Yare to. Sel do pirano. Adubo imoy bema. Nangi wangang adudi adum na khak ngangano.
ꯅꯆꯥꯁꯤꯕꯨ ꯀꯪꯈꯠꯄꯤꯔꯤꯕ ꯑꯣꯏꯔꯦ ꯅꯕꯦꯝꯃ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯝꯂꯕ ꯊꯣꯛꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯈꯤꯒꯗ꯭ꯔꯣ ꯍꯩꯂꯝꯀꯤꯠꯄꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯃꯇꯨꯡꯗ ꯍꯦꯛ ꯌꯨꯝ ꯑꯁꯤꯗ ꯍꯪꯕ ꯂꯥꯛꯑꯕ ꯅꯪ ꯑꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯟꯒꯗꯕꯅꯤ ꯈꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯁꯦꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡ ꯆꯪꯈꯤ ꯂꯥꯡꯂꯦꯟ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯦ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤ ꯕꯦꯝꯃ ꯁꯦ ꯀꯞꯀꯅꯨ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯁꯦꯜꯁꯦ ꯅꯅꯝꯃꯅ ꯂꯧꯖꯈ꯭ꯔꯁꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯄꯤ ꯁꯦ ꯈꯨꯗꯣꯞꯁꯦ ꯂꯧꯁꯤꯜꯂꯨꯁꯦ ꯏꯃꯥꯒꯤ ꯈꯨꯠꯇꯗꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯀꯥꯏꯊꯣꯛꯂꯒ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯅꯄꯨꯔꯣꯏꯕꯕꯨ ꯂꯥꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯧ ꯏꯃꯥ ꯅꯆꯥ ꯁꯤꯂꯧꯕ ꯉꯝꯖꯔꯣꯏ ꯏꯃꯥ ꯅꯆꯥ ꯆꯠꯂꯒꯦ ꯁꯤꯅꯦ ꯄꯥꯏꯌꯨꯅꯦ ꯁꯦ ꯂꯧꯁꯤꯜꯂꯨ ꯃꯁꯤ ꯄꯨꯈꯣ ꯏꯃꯥ ꯌꯥꯔꯅꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯃꯃꯥꯅ ꯄꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯍꯥꯛ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯃꯍꯥꯛ ꯀꯞꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯉꯤ ꯃꯗꯨꯗ ꯃꯕꯨꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯈꯣꯝꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯕꯨꯡꯒꯤ ꯂꯥꯡꯂꯦꯟ ꯅꯪ ꯂꯥꯛꯑꯝꯃꯤꯕ꯭ꯔꯣ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯃꯕꯨꯡꯅ ꯎꯈꯤꯅꯤ ꯈꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯁꯠ ꯇꯩꯊꯣꯛꯆꯩ ꯑꯗꯨꯒ ꯈꯨꯝꯃꯤ ꯍꯣꯏ ꯇꯥꯆꯧ ꯅꯪꯕꯨ ꯀꯞꯂꯤꯕ꯭ꯔꯣ ꯀꯞꯇꯦꯗ ꯅꯪꯒꯤ ꯇꯥꯆꯧꯗ ꯃꯤꯅꯝꯒꯅꯨ ꯀꯔꯤ ꯇꯧꯔꯦ ꯇꯥꯆꯧꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯇꯥꯆꯧ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯪꯉꯦ ꯏꯃꯥ ꯏꯕꯦꯝꯃꯅ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣ ꯁꯨꯝ ꯂꯥꯛꯑꯝꯕꯅꯤꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯨꯝꯗꯨꯅ ꯂꯩꯔꯤ ꯏꯃꯥ ꯅꯆꯥ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨꯅꯦ ꯂꯩꯃꯍꯜ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯃꯥꯟꯖꯗꯣ ꯀꯟꯅ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔ ꯃꯥꯜꯂꯦ ꯃꯥꯏꯕ ꯃꯥꯏꯕꯤꯁꯨ ꯀꯌꯥ ꯌꯦꯡꯂ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕꯗꯨꯗ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯁꯦꯜ ꯄꯤꯈ꯭ꯔꯕꯣ ꯏꯃꯥꯗ ꯂꯩꯕ ꯁꯦල් ꯈꯔ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯏꯃꯧ ꯅꯨꯄꯤꯅ ꯃꯨꯟꯕꯤꯈ꯭ꯔꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ ꯃꯥ ꯀꯗꯥꯏꯗ ꯂꯩꯈꯤ ꯃꯆꯜ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯂꯥꯡꯂꯦꯟ ꯅꯪ ꯉꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯇꯥꯆꯧ ꯁꯦꯜ ꯂꯧꯊꯣꯛꯒꯦ ꯆꯠꯂꯝꯕ ꯌꯥꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯤ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯅꯨꯄꯤ ꯏꯃꯥꯗꯒꯤ ꯁꯦꯜ ꯃꯨꯜꯂꯦ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯑꯔꯨꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯈꯠꯇꯨꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯆꯩ ꯆꯥꯅꯤꯡꯕ꯭ꯔꯣ ꯀꯗꯥꯏ ꯁꯦꯜꯗꯣ ꯁꯠ ꯄꯤꯊꯣꯔꯛꯑꯣ ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯁꯦꯜꯗꯣ ꯄꯨꯊꯣꯔꯛꯇꯣꯏꯕ ꯁꯦꯜꯗꯣ ꯂꯥꯡꯂꯦꯟꯗ ꯄꯤꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯏꯆꯥꯅꯨꯄꯤꯁꯤꯅ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯗꯨꯅ ꯁꯦꯜ ꯈꯔ ꯍꯪꯖꯕ ꯑꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯣꯏ ꯌꯦꯡꯁꯤꯟꯗ꯭ꯔꯗꯤ ꯉꯁꯤꯗꯔꯣ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯪꯕ ꯂꯥꯛꯏꯕ ꯅꯤꯕ ꯂꯥꯛꯏꯁꯤꯕꯣ ꯃꯥꯅ ꯅꯤꯃꯟꯗꯅ ꯌꯨꯝꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ ꯑꯔꯨꯕꯤ ꯐꯅꯕꯨ ꯈꯜꯂꯕꯗꯤ ꯂꯣꯏꯅ ꯐꯕꯅꯤ ꯅꯪꯒꯤ ꯐꯠꯇ꯭ꯔꯤꯕ ꯅꯕꯨꯛ ꯆꯦꯜ ꯑꯗꯣ ꯍꯥꯟꯅ ꯐꯅꯅꯕ ꯍꯣꯠꯅꯧꯀꯣ ꯑꯩꯁꯦ ꯄꯨꯛ ꯐꯠꯇꯕꯤꯅꯤ ꯁꯤꯅꯤꯅꯦ ꯆꯪꯉꯤꯗꯀꯣ ꯅꯃꯥ ꯅꯆꯥ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯡꯂꯦꯟꯒꯤ ꯃꯤꯆꯪ ꯆꯪꯕꯁꯦ ꯆꯪꯉꯤꯗꯀꯣ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯁꯦꯜꯗꯣ ꯁꯠ ꯄꯨꯊꯣꯔꯛꯑꯣ ꯌꯥꯔꯣꯏꯌꯦ ꯃꯁꯤ ꯄꯤꯕ ꯌꯥꯔꯣꯏꯌꯦ ꯁꯠ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯑꯔꯨꯕꯤꯅ ꯁꯥꯎꯅ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯤꯕ ꯁꯦꯜ ꯑꯗꯨ ꯃꯈꯨꯠꯅ ꯇꯥꯞ ꯂꯧꯊꯣꯛꯇꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯁꯠ ꯂꯪꯊꯩ ꯑꯗꯨꯒ ꯍꯥꯏ ꯍꯣꯂꯧꯗ ꯂꯧꯖꯔꯣ ꯅꯆꯥꯅꯨꯄꯤ ꯆꯥꯛꯅꯤꯕꯤ ꯑꯁꯤꯒꯤ ꯆꯥꯛꯊꯥꯛ ꯍꯣꯟꯕꯗ ꯏꯃꯨꯡ ꯑꯁꯤꯗꯤꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯨꯠꯄ ꯁꯣꯏꯔꯔꯣꯏ ꯅꯪ ꯒꯨꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯁꯦꯜ ꯑꯗꯨ ꯈꯨꯡꯀꯠꯇꯨꯅ ꯃꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯏ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯥꯗꯨꯅ ꯊꯝꯂꯝꯃꯤ ꯈꯣꯝꯕ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯕꯦꯃꯥ ꯁꯦꯜ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯇꯥꯆꯧ ꯑꯩ ꯁꯦꯜꯁꯦ ꯂꯧꯔꯔꯣꯏꯒꯦ ꯀꯔꯤꯒꯤ ꯂꯧꯔꯣꯏꯗꯧꯔꯤꯕꯅꯣ ꯏꯕꯨꯡꯅ ꯄꯤꯔꯕꯅꯤ ꯁꯦ ꯂꯧꯁꯤꯜꯂꯨ ꯃꯁꯤꯅꯅꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯧ ꯇꯥꯆꯧ ꯂꯩꯃꯍꯜꯁꯨ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯕꯦꯃꯥ ꯂꯧꯁꯤꯜꯂꯨꯅꯦ ꯅꯪꯕꯣ ꯂꯥꯡꯂꯦꯟ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯁꯦꯜ ꯑꯗꯨ ꯂꯧꯔꯦ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯆꯩ ꯈꯣꯝꯕꯅ ꯍꯥꯏ ꯑꯉꯥꯎꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ ꯀꯞꯍꯩꯗꯦꯁꯦ ꯇꯥꯆꯧ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯍꯣꯏꯁꯦ ꯀꯞꯍꯩꯗꯦꯁꯦ
ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯁꯤꯟꯊꯕ ꯄꯤꯔꯥꯡꯗꯤ ꯃꯌꯥꯏ ꯀꯜꯂꯤ ꯍꯥꯏꯅꯔꯤꯕꯅꯤ. ꯂꯩꯒꯤ ꯂꯩꯈꯣꯡꯗ ꯇꯥꯔꯒ ꯂꯩꯄꯥꯜ ꯂꯥꯡꯏ, ꯍꯩꯒꯤ ꯍꯩꯈꯣꯡꯗ ꯇꯥꯔꯒꯅ ꯍꯩꯒꯤ ꯍꯩꯈꯣꯡ ꯑꯗꯣ ꯍꯩꯄꯥꯜ ꯀꯪꯉꯤ ꯍꯥꯏꯅꯔꯤꯕꯅꯤ. ꯀꯐꯩꯗꯤꯀꯣ ꯏꯆꯜꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ? ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯏꯕꯨꯡꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯍꯥꯏꯔ ꯂꯥꯎ. ꯏꯕꯨꯡꯅ ꯏꯆꯜꯒꯤꯗꯃꯛ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯂꯩꯇꯦꯅꯦꯍꯦ. ꯂꯥꯡꯂꯦꯟ ꯃꯕꯨꯡꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ. ꯍꯦꯟꯅ ꯑꯗꯨꯝ ꯃꯍꯥꯛ ꯀꯞꯊꯣꯔꯛꯂꯦ. ꯂꯩꯃꯍꯜꯅ ꯍꯥꯏ, ꯌꯦꯡꯉꯣꯏ, ꯀꯞꯀꯅꯨ. ꯏꯕꯨꯡꯉꯣꯅ ꯍꯧꯔꯤ ꯍꯥꯏꯕꯗꯣ ꯆꯠꯂꯣ, ꯆꯠꯅꯅꯕ ꯇꯧꯔꯣ. ꯈꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏ, ꯏꯃꯥꯒꯩꯒꯁꯨ ꯅꯣꯡꯃ ꯂꯥꯛꯀꯦ, ꯆꯠꯆꯔꯣ. ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯏꯕꯨꯡꯗ ꯍꯦꯛꯇ ꯍꯥꯏꯔꯛꯎꯀꯣ. ꯍꯣꯏ ꯇꯥꯆꯧ. ꯂꯥꯡꯂꯦꯟ ꯆꯠꯈ꯭ꯔꯦ. ꯑꯁꯤꯒꯨꯝꯕ ꯃꯕꯨꯡ ꯑꯃ ꯐꯪꯖꯕ ꯃꯥꯒꯤ ꯑꯣꯏꯅ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ. ꯈꯣꯝꯕꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯅꯆꯥ ꯄꯨꯝꯅꯃꯛ ꯈꯪꯉꯤ. ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯏꯆꯜ ꯂꯥꯡꯂꯦꯟꯕꯨ ꯑꯩꯅ ꯂꯨꯅ ꯆꯥꯅ ꯇꯧꯈꯤꯒꯅꯤ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯅ ꯍꯤꯡꯖꯕꯅꯤ. ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯖꯕ ꯇꯦꯜꯂꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯅꯤ. ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯆꯜ ꯑꯁꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯛꯎꯀꯣ. ꯏꯃꯥ. ꯈꯣꯝꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯆꯟꯅꯨꯄꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯔꯤ ꯀꯌా ꯑꯃ ꯂꯩꯈ꯭ꯔꯦ. ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯅꯣꯡꯊꯥꯡ ꯃꯔꯛ ꯑꯗꯨꯗ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯊꯥꯎꯃꯩ ꯃꯉꯥꯜ ꯑꯗꯨꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯆꯦꯠꯅ ꯀꯣꯟꯅꯗꯨꯅ ꯃꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯈꯤ. ꯀꯥꯎꯕ ꯉꯝꯂꯔꯣꯏ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯂꯩꯃꯍꯜꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯤ ꯈꯟꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯋꯥꯖꯩ. ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯥꯎꯏ. ꯑꯌꯨꯛꯀꯤ ꯆꯥꯛꯆꯥ ꯃꯇꯝꯅꯤ ꯐꯅ ꯀꯨꯏꯅ ꯍꯦꯟꯈꯤꯕꯅ ꯂꯩꯃꯍꯜ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯐꯥꯎꯕ ꯆꯥꯕ ꯀꯥꯎꯔꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯑꯔꯨꯕꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯨꯕꯗ ꯃꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯅ ꯃꯆꯤ ꯀꯔꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯖꯩ, ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯔꯝꯗ꯭ꯔꯤꯅ? ꯅꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯁꯨ ꯍꯥꯏꯈꯤꯕꯅꯤ. ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯣꯔꯦꯟ ꯅꯆꯥꯅꯨꯄꯥꯁꯤ ꯍꯜꯂꯛꯑꯒꯅ ꯃꯃꯥ ꯑꯁꯤ ꯆꯥꯛ ꯄꯤꯖꯔꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯒꯗꯧꯔꯤꯕ, ꯆꯩꯒꯗꯧꯔꯤꯕ. ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ. ꯑꯩꯁꯤꯕꯨ ꯃꯥꯅ ꯉꯥꯡꯍꯟꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯕꯅꯦꯕ. ꯃꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯐꯃꯨꯡꯗꯒ ꯂꯩꯕ꯭ꯔꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯦ. ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯌꯥꯝꯅ ꯋꯥꯡꯅ ꯍꯥꯏ, ꯍꯣ ꯏꯃꯥ, ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯝꯗ꯭ꯔꯤꯁꯤꯕꯣ? ꯅꯌꯥ ꯑꯗꯨ ꯐꯥꯛꯇꯨꯅ ꯑꯃꯨꯛ ꯏꯟꯅꯕ ꯉꯥꯏꯔꯤꯕ꯭ꯔꯣ? ꯀꯣꯛ ꯆꯥꯕ ꯀꯩꯗꯧꯒꯦ? ꯂꯩꯃꯍꯜꯅ ꯇꯞꯅ, ꯏꯃꯥ ꯑꯣꯏꯕꯤꯃ, ꯏꯃꯥꯁꯤ ꯆꯥꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ. ꯍꯣꯔꯦꯟ ꯆꯥꯅꯤꯡꯂꯕ ꯀꯥꯟꯗ ꯆꯥꯔꯒꯦ. ꯍꯣ, ꯆꯥꯅꯤꯡꯉꯀꯥꯟꯗ ꯆꯥꯕ ꯌꯥꯔꯣꯏꯌꯦ. ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯗꯦ ꯀꯥꯏꯅ ꯑꯃꯨꯛ ꯍꯣꯔꯦꯟ ꯅꯆꯥꯅꯨꯄꯥꯅ ꯍꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯉꯥꯡꯒꯗꯧꯔꯤꯕꯅꯤ. ꯅꯥꯔꯤꯕꯗꯨ ꯐꯅꯅꯕ ꯆꯥꯛꯀꯁꯦ ꯃꯇꯝ ꯆꯥꯅ ꯆꯥꯕꯤꯕ ꯀꯩꯗꯧꯒꯦ? ꯏꯃꯥ, ꯀꯣꯟꯅ ꯆꯥꯔꯒꯦ. ꯀꯣꯟꯅ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ. ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯥ ꯌꯧꯔꯕꯅꯤ. ꯍꯧꯖꯤꯛꯃꯛ ꯆꯥꯒꯗꯕꯅꯤ. ꯍꯩ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤ. ꯀꯩꯅꯣ, ꯅꯅꯥꯗꯨꯕꯨ ꯇꯥꯗ꯭ꯔꯕꯣ? ꯍꯧꯒꯠꯂꯣ ꯊꯨꯅ, ꯆꯥꯛꯁꯤ ꯆꯥꯔꯨ ꯂꯥꯎ. ꯂꯩꯃꯍꯜꯗꯤ ꯇꯁꯦꯡꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯔꯤꯁꯨ ꯐꯥꯎꯗ꯭ꯔꯕꯅꯤ. ꯕꯦꯝꯃ, ꯏꯃꯥ ꯀꯣꯟꯅ ꯆꯥꯔꯒꯦ. ꯀꯣꯟꯅ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ. ꯀꯩꯅꯣ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯟꯕꯤꯔꯤꯕꯁꯤꯕꯣ? ꯐꯖꯅ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯍꯧꯒꯠꯇ꯭ꯔꯕꯗꯤꯅꯦ ꯍꯦꯛꯇ ꯆꯤꯡꯈꯠꯂꯛꯀꯗꯕꯅꯤ. ꯂꯩꯔꯝꯃꯨ ꯅꯪ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯒꯤ ꯃꯁꯥ ꯁꯥꯒꯜ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯦ. ꯍꯧꯒꯠꯂꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯍꯧꯒꯠꯂꯣꯗꯅ. ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯅꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗꯣ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯆꯥꯛ ꯆꯥꯔꯨ ꯂꯥꯎ. ꯂꯩꯃꯍꯜ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ. ꯑꯔꯨꯕꯤꯅ, ꯃꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯨꯠꯇꯨ パꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯏ. ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯤꯡꯗꯨꯅ ꯐꯨꯏ. ꯂꯩꯔꯤꯕ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯁꯠ ꯊꯝꯗꯨꯅ, ꯆꯥꯛꯁꯤꯗ ꯂꯩꯔꯦ, ꯆꯥꯔꯣ. ꯂꯣꯏꯅ ꯆꯥꯒꯗꯕꯅꯤ. ꯆꯦꯡ ꯆꯥꯛ ꯌꯥꯝ ꯇꯥꯡꯏ, ꯂꯦꯝꯍꯟꯕ ꯌꯥꯔꯣꯏ. ꯂꯩꯃꯍꯜ ꯇꯨꯃꯤꯟꯅ ꯆꯞ ꯌꯨꯡꯅ ꯐꯝꯗꯨꯅ ꯂꯩ. ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯥꯔꯣ ꯍꯥꯏꯕꯅꯦ. ꯀꯩꯅꯣ ꯆꯞ ꯌꯨꯡꯉꯒ ꯑꯃꯨꯛ ꯐꯝꯃꯤꯗꯨꯕꯣ? ꯃꯁꯤ ꯆꯥꯔꯣ ꯍꯥꯏꯔꯒ. ꯍꯩꯃꯥ, ꯈꯣꯏꯗꯧꯁꯤ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦ. ꯁꯠ ꯐꯝꯊꯗꯨꯅ ꯄꯨꯈꯝꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯑꯗꯨ ꯈꯔ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯌꯥꯗꯨꯗ ꯅꯝꯁꯤꯜꯂꯦ. ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯤꯅꯤ, ꯐꯔꯤꯅꯤꯕ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯊꯣꯛꯈꯤ. ꯂꯩꯃꯍꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯇꯨꯅ ꯀꯞꯆꯩ. ꯃꯍꯥꯛ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯦ. ꯃꯃꯧ ꯅꯨꯄꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯥꯡꯕ ꯋꯥꯔꯦ. ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯥꯡꯗꯦ. ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯣꯛꯇꯦ. ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯂꯥꯡꯂꯦꯟ ꯃꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯕ ꯃꯥꯜꯂꯤ. ꯑꯉꯥꯡꯁꯤꯡꯅ ꯄꯥꯎ ꯆꯦꯜꯂꯛꯏ. ꯑꯩ ꯅꯨꯃꯤꯠ ꯈꯔꯅꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯅ ꯂꯩꯔꯨꯒꯦ.
ꯃꯥꯟꯖꯁꯨ ꯍꯧꯖꯤꯛꯇꯤ ꯑꯅꯥꯕ ꯐꯔꯕꯅꯤ ꯃꯥꯅ ꯈꯨꯝꯃꯤ꯫ ꯏꯃꯥ ꯅꯥꯔꯦ ꯍꯥꯏꯕ? ꯍꯣꯏ ꯍꯣꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯦꯛ ꯂꯩꯔꯨꯔꯒ ꯁꯦꯕꯥ ꯇꯧꯕꯤꯔꯨꯆꯣ꯫ ꯍꯌꯦꯡꯃꯛ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯆꯔꯨꯔꯣ꯫ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯂꯥꯡꯂꯦꯟꯕꯨ ꯂꯨꯅ ꯆꯥꯟꯅ ꯌꯥꯝꯅ ꯇꯧꯕ ꯃꯥꯟꯖꯅꯤ꯫ ꯃꯄꯨꯔꯣꯏꯕꯅꯁꯨ ꯌꯥꯕꯤꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯡꯂꯦꯟ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯌꯨꯛ ꯈꯔ ꯉꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜꯗ ꯈꯣꯝꯕꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯀꯧꯖꯩ꯫ ꯇꯥꯆꯧ, ꯇꯥꯆꯧ, ꯑꯩ ꯂꯥꯛꯏꯌꯦ꯫ ꯈꯣꯝꯕꯅ, ꯑꯕꯦꯝ, ꯐꯔꯦꯗ ꯅꯪ ꯂꯥꯛꯄ, ꯆꯪꯉꯣ ꯆꯪꯉꯣ꯫ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯍꯥꯏ꯫ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯤꯗ ꯂꯩꯔꯒꯦꯅ ꯑꯩ ꯂꯥꯛꯏꯅꯤ꯫ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯃꯥꯟꯖꯅꯕꯨ ꯀꯔꯤ ꯍꯥꯏꯒꯦ? ꯃꯥꯅ ꯁꯥꯎꯔꯛꯑꯣꯏꯗ꯭ꯔꯣ? ꯇꯥꯆꯧ, ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯕꯅꯤ, ꯃꯥꯅꯁꯨ ꯌꯥꯔꯦ, ꯃꯥꯁꯨ ꯅꯣꯡꯃ ꯂꯥꯛꯀꯦ ꯍꯥꯏꯌꯦ꯫ ꯑꯣ, ꯅꯪ ꯂꯥꯛꯑꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯇꯥꯕꯗ ꯏꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ꯫ ꯏꯃꯥꯗꯣ ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯕꯅꯤ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯉꯦ꯫ ꯈꯣꯝꯕꯅ ꯃꯃꯥꯗ ꯍꯥꯏ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯑꯕꯦꯝ ꯂꯥꯛꯏꯌꯦ, ꯃꯥ ꯅꯨꯡꯉꯥꯏꯔꯅꯤꯌꯦ, ꯍꯧꯒꯠꯂꯨꯁꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯒꯤ ꯈꯨꯌꯥꯗꯨꯗ ꯐꯝꯊꯗꯨꯅ, ꯏꯃꯥ, ꯑꯩ ꯂꯥꯛꯑꯦ, ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯤꯗ ꯂꯩꯗꯣꯏꯅꯤ, ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯣꯏꯅꯤ꯫ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯤꯅ ꯂꯥꯛꯄꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯖꯩ꯫ ꯈꯣꯝꯕꯅ ꯍꯥꯏ꯫ ꯑꯕꯦꯝ, ꯅꯪ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯈꯣꯝꯕ ꯊꯣꯔꯛꯂꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯉꯦ꯫ ꯑꯔꯨꯕꯤꯗꯨ ꯃꯃꯥꯏ ꯑꯗꯨ ꯏꯄꯣꯝ ꯄꯣꯝꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯤ꯫ ꯈꯣꯝꯕꯅ ꯍꯪꯉꯤ꯫ ꯑꯔꯨꯕꯤ, ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯏꯟꯁꯥꯡ ꯀꯔꯤ ꯊꯣꯡꯒꯗꯧꯔꯤ? ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏ ꯊꯣꯡꯗꯣꯏꯅꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯂꯥꯛꯑꯦ, ꯉꯥ ꯑꯣꯏꯅ ꯆꯥꯁꯤ꯫ ꯑꯩ ꯉꯥ ꯑꯝꯇ ꯂꯩꯔꯨꯒꯦ, ꯅꯪ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯝꯃꯨ꯫ ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯁꯠ ꯍꯥꯏ꯫ ꯀꯩꯒꯤ ꯉꯥ ꯊꯣꯡꯕꯅꯣ? ꯑꯩꯗꯤ ꯌꯦꯟꯗꯦꯝ ꯑꯁꯦ ꯊꯣꯡꯒꯦ ꯍꯥꯏꯅ ꯁꯣꯏꯈ꯭ꯔꯦ꯫ ꯏꯍꯦ, ꯃꯗꯨ ꯀꯣꯛ ꯊꯝꯃꯒ ꯂꯣꯏꯔꯦ, ꯅꯪ ꯁꯤꯗꯤꯕꯀꯣ꯫ ꯑꯩꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯃꯇꯝꯗꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯂꯩꯗꯕ, ꯑꯗꯨꯒ ꯅꯆꯟꯅꯨꯄꯤꯁꯦ ꯂꯥꯛꯄꯗꯅ ꯉꯥ ꯂꯩꯒꯗꯧꯔꯤꯕ꯫ ꯅꯤꯡꯉꯣꯜꯒ ꯃꯧꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯏ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯇꯥꯛꯂꯦ꯫ ꯑꯔꯨꯕꯤ, ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯗꯣ ꯑꯝꯇ ꯐꯧ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯃꯥꯏꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯀ꯭ꯔꯛ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯍꯣ, ꯐꯠꯇꯕꯤꯅꯤ, ꯑꯩꯗꯤ ꯐꯠꯇꯕꯤꯅꯤ, ꯑꯩꯃꯨꯛ ꯐꯠꯇꯕ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯔꯣꯏ꯫ ꯋꯥꯆꯣꯏ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ, ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯝꯃꯨ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯣꯝꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯔꯨꯕꯤꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯍꯥꯏꯖꯍꯧꯏ꯫ ꯃꯆꯟꯅꯨꯄꯤ ꯁꯛꯇꯥ ꯑꯁꯤ ꯑꯍꯥꯎꯕꯒꯁꯨ ꯄꯤꯖꯅꯤꯡꯕꯣꯏ, ꯈꯪꯅꯤꯗꯅ ꯑꯩꯅ ꯀꯔꯝꯅ ꯉꯥ ꯊꯣꯡꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣꯕ꯫ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡꯗ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯍꯥꯏ꯫ ꯏꯃꯥ, ꯅꯪꯕꯨ ꯀꯩꯁꯨ ꯆꯥ ꯊꯛꯇꯕ꯭ꯔꯣ? ꯌꯥꯝ ꯁꯣꯟꯖꯤꯟꯅ ꯎꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯀꯔꯤꯁꯨ ꯆꯥꯕ ꯊꯛꯄ ꯌꯥꯗꯦ, ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦꯅꯦꯍꯦ꯫ ꯆꯥꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡꯗꯣ ꯌꯥꯝ ꯁꯣꯟꯖꯤꯟꯕ ꯇꯥꯕꯅꯤ꯫ ꯑꯩ ꯂꯩꯔꯤꯉꯩꯁꯤꯗ ꯍꯛꯆꯥꯡꯗꯣ ꯀꯟꯈꯠꯅꯕ ꯇꯧꯁꯤ꯫ ꯏꯃꯥ, ꯑꯩ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯆꯪꯉꯦ꯫ ꯃꯅꯝꯃꯅ ꯃꯉꯣꯟꯗ ꯐꯅ ꯊꯤꯅ ꯉꯥꯡ ꯆꯩꯔꯕꯁꯨ ꯃꯍꯥꯛ ꯈꯛ ꯁꯥꯎꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯛꯇ ꯐꯕꯅꯤ꯫ ꯃꯅꯝꯃꯗ ꯍꯪꯉꯤ꯫ ꯏꯅꯝꯃ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯉꯕꯣ? ꯊꯣꯡꯕ ꯍꯧꯕꯗ ꯉꯥꯏꯔꯤ꯫ ꯑꯩꯁꯨ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯤꯗ ꯂꯩꯗꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯀꯣꯆꯤ ꯀꯣꯠꯇꯨꯅ, ꯍꯣ, ꯃꯃꯧ ꯑꯩꯈꯣꯏꯅ ꯇꯧꯕ ꯁꯦꯕꯥ ꯀꯥꯏꯗꯤꯅꯦ ꯄꯦꯜꯂꯝꯃꯔꯣꯏ꯫ ꯑꯩꯈꯣꯏ ꯀꯥꯁꯦ ꯃꯤ ꯑꯣꯏꯅ ꯃꯤꯊꯥꯅꯕꯤꯕ ꯖꯥꯠ ꯅꯠꯇꯦꯗ꯫ ꯏꯅꯝꯃ, ꯏꯅꯝꯃꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ꯫ ꯑꯣꯟꯅꯗꯦ ꯏꯕꯦꯝꯃ, ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯅꯠꯇꯦ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯃꯃꯧ ꯑꯩꯅ ꯇꯧꯕ ꯁꯦꯕꯥꯁꯦ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯇꯧꯕꯤꯌꯨ, ꯅꯃꯥ ꯑꯁꯤꯒꯤ ꯁꯦꯕꯥꯗꯣ ꯐꯖꯅ ꯇꯧꯕꯤꯌꯨ꯫ ꯂꯥꯡꯂꯦꯟ ꯃꯅꯝꯃꯒꯤ ꯋꯥꯉꯥꯡꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯗꯨ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯣꯏꯗ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ, ꯏꯅꯝꯃ, ꯆꯥꯛꯁꯦ ꯑꯩ ꯊꯣꯡꯉꯒꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯌꯥꯅꯤ, ꯅꯅꯥꯏ ꯅꯨꯕꯤ ꯑꯩ ꯂꯩꯖꯔꯤ, ꯑꯩ ꯂꯣꯏꯅ ꯇꯧꯒꯦ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯂꯣꯏꯅ ꯇꯧꯕ, ꯑꯗꯨꯒ ꯐꯠꯇꯕꯁꯨ ꯇꯥꯕ꯫ ꯍꯦ ꯂꯥꯏꯕꯛ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯤꯕ, ꯑꯗꯨꯒ ꯑꯩꯅ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯁꯧ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯕ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯔꯨꯕꯤꯅ ꯍꯥꯏꯖꯩ꯫ ꯃꯃꯥ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯔꯤꯕꯣꯏꯔꯦꯀꯣ? ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯦ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯑꯔꯨꯕꯤꯅ
ꯃꯅꯦꯝꯅ ꯆꯥꯕ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯅ ꯊꯥꯛꯆꯤꯜꯂꯝꯃꯤ꯫ ꯈꯣꯝꯕꯅ ꯂꯥꯡꯂꯦꯟꯗ ꯍꯥꯏ, "ꯑꯕꯦꯝ, ꯅꯅꯝꯃꯅ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯅꯅꯕ ꯇꯧꯔꯁꯤ." "ꯏꯃꯥꯕꯨ ꯍꯥꯟꯅ ꯏꯟꯕꯤꯈꯤꯒꯦ." "ꯍꯣꯏ, ꯏꯟꯕꯤꯔꯣ, ꯏꯟꯕꯤꯔꯣ." ꯂꯥꯡꯂꯦꯟꯅ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯃꯒ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨꯃꯒ ꯄꯥꯏꯗꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯏꯃꯥ, ꯆꯥꯛ ꯈꯔ ꯆꯥꯁꯤꯀꯣ." "ꯉꯥ ꯊꯣꯡꯕꯅꯤ, ꯍꯥꯎꯗꯣꯏꯖꯥꯅꯤ, ꯈꯔ ꯆꯥꯁꯤꯀꯣ." ꯈꯣꯝꯕꯁꯨ ꯆꯥꯛ ꯆꯥꯔꯤ꯫ ꯏꯟꯁꯥꯡꯅ ꯃꯔꯣꯜ ꯑꯃ ꯃꯣꯔꯣꯛ ꯁꯥꯕ ꯑꯗꯨꯗ ꯑꯔꯨꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯑꯁ ꯑꯔꯨꯕꯤ, ꯅꯪꯒꯤ ꯏꯟꯖꯥꯡꯁꯤ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏꯅꯦꯍꯦ. ꯅꯪꯕꯨ ꯃꯣꯔꯣꯛ ꯀꯌꯥꯝ ꯌꯥꯝꯅ ꯊꯥꯛꯆꯤꯜꯂꯨꯔꯒꯦ? ꯃꯣꯔꯣꯛꯄꯨ ꯀꯌꯥꯝ ꯌꯥꯝꯅ ꯊꯥꯛꯀꯅꯤ ꯍꯥꯏꯕꯒꯦ? ꯑꯁ ꯅꯪꯕꯨ ꯌꯥꯝ ꯁꯥꯏꯅꯦꯍꯦ. ꯏꯃꯥꯁꯤ ꯆꯥꯕ ꯉꯝꯃꯝꯃꯔꯣꯏꯌꯦ." "ꯍꯣ, ꯃꯣꯔꯣꯛ ꯑꯁꯥꯕꯁꯤ ꯆꯥꯅꯤꯡꯗꯨꯅ ꯑꯩꯅ ꯊꯑꯣꯏꯅ ꯈꯔ ꯌꯥꯝꯅ ꯊꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ?" "ꯅꯪꯁꯤꯗꯤꯕꯀꯣ." ꯂꯩꯃꯍꯜꯅ ꯆꯥꯛ ꯑꯗꯨ ꯆꯥꯗꯨꯅ ꯍꯥꯏ, "ꯚꯦꯃꯥ, ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏꯅꯦꯍꯦ. ꯏꯃꯥ ꯆꯥꯕ ꯉꯝꯂꯔꯣꯏ." "ꯃꯣꯔꯣꯛ ꯁꯥꯏꯌꯦꯕ? ꯏꯃꯥ, ꯆꯒꯪꯁꯤꯒ ꯑꯣꯏꯅ ꯈꯔ ꯌꯣꯝꯗꯨꯅ ꯆꯥꯁꯤ." ꯑꯁꯨꯝꯅ ꯑꯣꯏꯅ ꯃꯃꯥꯒꯤ ꯆꯥꯛ ꯏꯟꯕꯤꯔꯤ꯫ ꯃꯃꯥꯒꯤ ꯆꯥꯛ ꯏꯟꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯈꯣꯝꯕꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯊꯥꯔꯤꯕ ꯆꯥꯛ ꯄꯨꯈꯝ ꯃꯄꯥ ꯑꯗꯨꯗ ꯃꯍꯥꯛ ꯐꯝꯊꯩ꯫ ꯄꯨꯈꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯆꯥꯛꯇꯨ ꯈꯖꯤꯛꯇꯅꯤ꯫ ꯃꯍꯥꯛ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯌꯥꯎꯔꯤꯕ ꯆꯥꯛ ꯈꯔꯗꯨ ꯆꯥꯔꯦ꯫ ꯑꯔꯨꯕꯤꯅ ꯍꯥꯏ, "ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯀꯣꯜ ꯂꯨꯈꯥꯛꯁꯤꯅ ꯅꯪ ꯂꯣꯏꯁꯤꯜꯍꯧꯔꯣꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯈꯤ꯫ ꯂꯥꯡꯂꯦꯟꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯩꯕꯗꯒꯤ ꯑꯔꯨꯕꯤꯒꯤ ꯁꯥꯖꯠꯁꯨ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯒꯤ ꯈꯨꯌꯥ ꯑꯗꯨꯗ ꯌꯦꯡꯕꯗ ꯐꯤ ꯐꯅꯦꯛ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯃꯥ, ꯈꯨꯌꯥꯁꯤꯗ ꯐꯤ ꯐꯅꯦꯛꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯕꯨ ꯏꯅꯝꯃꯕꯨ ꯈꯔ ꯁꯨꯗꯣꯛꯍꯟꯕ ꯌꯥꯗ꯭ꯔꯣ? ꯁꯨꯃꯥꯏꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ?" "ꯕꯦꯃꯥ, ꯏꯃꯥꯅꯕꯨ ꯅꯅꯝꯃ ꯑꯁꯤꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯕ ꯉꯝꯒꯅꯤ?" ꯂꯩꯔꯤꯕ ꯐꯤ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯍꯥꯏ, "ꯁꯦ, ꯑꯩ ꯁꯨꯗꯣꯛꯄꯤꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤ ꯐꯅꯦꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯁꯨꯃꯥꯡꯒꯤ ꯃꯆꯤ ꯑꯃꯗ ꯐꯤ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯁꯨꯔꯤ꯫ ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯃꯥꯒꯤꯁꯨ ꯐꯅꯦꯛ ꯑꯃꯣꯠꯄ ꯑꯅꯤꯈꯛ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯂꯥꯡꯂꯦꯟ, ꯅꯪꯅ ꯐꯤ ꯁꯨꯔꯤꯉꯩꯗꯨꯗ ꯑꯩꯒꯤ ꯐꯅꯦꯛꯁꯤꯃꯇ ꯌꯥꯎꯕꯤꯔꯝꯃꯨ." ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯕ ꯂꯥꯡꯂꯦꯟꯗꯨ ꯃꯅꯝꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯃꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯀꯩꯅꯣꯗ ꯏꯅꯝꯃ, ꯏꯅꯝꯃꯕꯨ ꯈꯨꯠ ꯄꯥꯟꯗꯕ꯭ꯔꯣ? ꯏꯁꯥꯒꯤ ꯐꯤ ꯐꯅꯦꯛꯄꯨ ꯏꯁꯥꯅ ꯑꯗꯨꯝ ꯁꯨꯕꯤꯌꯨ." "ꯑꯦ, ꯀꯩꯅꯣꯝꯅꯤꯅ ꯅꯪꯗꯤ? ꯍꯣꯏ ꯕꯦꯝꯃ, ꯌꯨꯝ ꯑꯁꯤꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯑꯁꯤ ꯍꯣꯠꯅꯒꯗ꯭ꯔꯥ? ꯅꯃꯥ ꯑꯅꯥꯕꯤ ꯑꯁꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯏꯕꯦꯝꯃ, ꯁꯦ, ꯀꯣꯛꯁꯦ ꯁꯤ ꯐꯥꯎꯕ ꯁꯝꯆꯦꯠ ꯍꯥꯠꯄ ꯁꯪꯗ꯭ꯔꯕꯅꯤ." "ꯂꯩꯀꯥꯏ ꯀꯣꯏꯕꯒꯤ ꯃꯇꯝꯗꯤ ꯂꯩꯔꯝꯒꯅꯤꯅꯦ ꯏꯅꯝꯃ." "ꯍꯩ, ꯑꯩ ꯀꯗꯥꯏꯗ ꯂꯩꯀꯥꯏ ꯀꯣꯏ? ꯍꯥ? ꯅꯆꯤꯟ ꯑꯗꯨ ꯁꯨꯒꯥꯏꯔꯨꯔꯣ ꯅꯪ? ꯀꯣꯏꯕꯨ ꯀꯣꯏꯗꯕ꯭ꯔꯣ? ꯏꯅꯝꯃꯅ ꯀꯔꯤ ꯇꯧꯔꯤ, ꯀꯗꯥꯏꯗ ꯆꯠꯂꯤ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯏꯃꯥꯒꯤ ꯃꯐꯤ ꯐꯅꯦꯛ ꯑꯁꯤ ꯐꯥꯎꯕ ꯑꯃꯠꯇ ꯁꯨꯕꯤꯗꯦ." "ꯍꯣꯏ ꯏꯕꯦꯝꯃ, ꯉꯝꯖꯗ꯭ꯔꯦ. मागी मथी मयुंग अदुम सेंदुना लेबबु कनाना ngamdoino ngamdre adubudi inamagisu matam lakhinidana he angang nang yuma sida laklibase awat apa saba aingonda khadaba hoba laklibro khanaba haunanabadi kanana sinbibage masi kayadano yunguni mase asi haiduna makhutta pairiba mapi adu phatkanduna imungda changki langlen fido mo makhata na suhawi langlena yuma sida leibadagi imungi thabak pumna mak hanagumna mahakna loina amuk tawre numidangi chak mai adu mana thagatle arubidi phamungda hiptuna lei wakhalda khalle mana he yuma sida leiriba makhai aingonda yetpa haibado adumak oirani khara thuna jatkrabadi phagadabani masak sakta asinaga nusidabani aidibako phattalo sing kaya ama puthoktuna kari tawba yai haina mahak wakhal kaya khalle mathangi numini langlena manamada hai inama ima se irujadaba kuira male ngasidi amta lubise nama irujabagi aingonda haibagi kari kanabano ima se ithandana luba yaroidaba adu oiragane inama aikhoy anina imabu sauduna mapan phaba putho ase aduga ai adum lujabirage ho ibema aidi ngamaroi nangna yamna lubiningnagana nangna thokpulu jaw nama asigi hakjang daga thengba kaina aduma dine aidi ngamoi kaino ina mana haiduba ima sibu nangi dina mana trabro nangi apokpa nama adubuna asengba nama ne haina khanbagi wakhal ado thadokpiyo inama he angang nang kari khangi ha nangna agi imabu hekta panba yabro panta bani kaino
Masidi inamagi lamchat aduna pallabani. Adu yawna wakal pikadaba nagte. Oh, nangi se aingonda tasengna haure. Nangna yum masida lakliba asidi nama anabi sige seba tawbagi mingda. Aingonda khatnaba hawba lakpa taridana. Inama khatnaba hawba lakpa nate. Leminarabadi punna nuksi chanana leminase haibani. Sibu kayam kairage. He, wangang bakai sidi onthokna su haikreda ko ibema. Nangna sida laaga awat apa sabiyo haidi. Naha makai aina loina tawduna laklibani. Tawdi haibanadi inama. Machu tana tawbiyo haizabani. Ajan miraina ibagi thabak ado khit tawbigano. Haima. He angang, nang chalo yare. Nang ne yum sida gamta lebiranu. Ho aikhoidi imagi nakta leijaba. Namagi nakta oirabasu lebiranu. Makhatana leirabadi ne. Nasamado khudangit ba soireroi. Langlin su hekta phingalai. Yelone. Se, yelo ba. Matam pumnamakta. Aina ithaki ahalni haina khanduna tumina leibasida. Inamagi se, yani haina khanba ma yauri. Oh, adudi nangi se yam phawbagi wani ne ha. Phawre, nang kadawge haino. Asuk yamna sakta khalabasibu. Aina tumina leiba yari brada. Asi haiduna arubina sawbana helaktuna langlengi masamadubu taphoi. Langlen so hekta manamagi masamadu phoi. Makhoi ani mangol aduda masam phoina duna khatnari. Leima halpumna maktai. Adubu mahak hawatuna khamtokpadi ngamde. Tanja asida khombadu mayumda changrakle. Mangolda tawnariba mawang adu ubada chensinduna khami. Arubi, kaino noi tawnisibo? Langlen, nanamagi masamse thadongni. Arubi, nangbu to haibani ne. Mana kanna khamtoknaba honai, adubu yade. Makhoi ani so khanaba lepte. Khombadu prang sawgatuna. Langlen bu phatching thokduna pakhut aduna langlen ni mamaida sapu kana thajille asumna tawrabada khanaramba makhoi ani chap lepe langlen makhut nama aduna makhajaida thamduna le khombana hai noi bo ngang macharo ha kari no banoi na tawribase asumna tawbo kana na hungnabage awu bu mina ukhraga kari ni haina kini kari gino nakoina asuk amna wakhal yawdribase langlen magi milu anida pirang ihauduna mahag imungda chensinki arubido mabukningdo harawa amasu phawri khombana magi nupida onsenduna arubi nangyam ka helabani aina khuthadaba sida nangyam na wangi nangi lamchada se yam thuna semtokna bono kaino makhoita chaw nachanupi asina aingonda ngang sakliba khonda asidi makhoita chaw na khangbiraba mane yumasida lakliba se aingonda khanaba hoba laklibani khangaba ai pumna makhangi kanana lali kanana chumai habado ai loina khangi makhoita chawna ai bumma tam pumna makta lana lobiba madudi tobi kano nachanu bi asibu hana warak pi asumna hairamduna mahak imungda changki langlen kapli mamagi manakta changi kuya aduda mahak phamthai leimahal maso machanu bi gi matawadu ui mahak supumna maktari bani langlena mamada yengduna hai ima ai chatlagi imagi langlen icha kaidore nangbu imagi nakta laigani haina lakhiba natra ima ai leiba ngamgani haiba ningdre ima nangdi yang wana yumsida leiramgani ko ima wadi karigi imana wagani ima nachapumna makhangi ngasidi nachagi pukningse am nushi ima langlen ichagi damak nama aina kari su tawpa ngamdre matam pumnamakta ai buluna chana tawduna lakpa ta chawna phawba ngasidi aigi maida khupakna thaba ngamle ima ai chatlagi ima langlen tasengna magi thamoy adu phathaba ngamdre mamana haiba wa tadaba makhai chatlagi haina chabyungna ningduna mahak phuk hawgalagle khombasu changsilaktuna leple machanupida yengduna hai langlen ngasidi ibung na ichalgi maida khupak na thagre ibung yam lankre nang ibung bu waragonu ko langlen kari sukhumda mamai leiduna makhong thangduna chatke tawi khombana amuka hai nang ibung bu warabra thachaw ai muk chatlagi karige imagi se badi kana na tahugani tachaw hoi inamo hoi leisidi langlen nangna ibungbu waraure haiba ai khangi mabukjil phatraba nanama siga nanga manariba karigino
ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯌꯥꯎꯗꯕꯤꯅꯤ꯫ ꯇꯥꯆꯧꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯥ? ꯏꯅꯝꯃꯅ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯃꯤꯇꯥꯡꯕ ꯑꯃꯒꯨꯝꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯅꯝꯃꯅ ꯏꯃꯥꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯝꯕꯤꯔꯤ ꯍꯥꯏꯕ ꯇꯥꯆꯧꯅ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ? ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤꯅꯦ꯫ ꯈꯪꯕꯗꯨꯅꯔꯣ ꯏꯃꯥꯕꯨ ꯑꯁꯨꯝꯅ ꯊꯝꯂꯤꯕ? ꯏꯃꯥꯒꯤ ꯃꯐꯤ ꯑꯁꯤ ꯐꯥꯎꯕ ꯁꯨꯅꯤꯡꯗꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦ ꯏꯃꯥꯅ ꯏꯔꯨꯖꯗꯅ ꯐꯃꯨꯡꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ? ꯏꯅꯝꯃꯒꯤ ꯁꯥꯔꯩꯗ ꯏꯃꯥꯁꯦ ꯋꯥꯔꯤ꯫ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯇꯥꯆꯧꯅ ꯏꯅꯝꯃꯗ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩ ꯇꯥꯆꯧꯕꯨ ꯌꯥꯝ ꯋꯥꯔꯧꯏ꯫ ꯃꯁꯤꯔꯣ ꯇꯥꯆꯧꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ? ꯍꯥ? ꯁꯤꯕꯨ ꯇꯥꯆꯧꯅ ꯏꯃꯥ ꯅꯨꯡꯁꯤ ꯍꯥꯏꯗꯣ ꯁꯤꯔꯕ? ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯌꯥꯔꯦ ꯇꯣꯛꯑꯣ, ꯀꯞꯀꯅꯨ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯤꯕ ꯄꯦꯟꯗꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯍꯥꯏꯈꯤꯒꯦ ꯏꯃꯥ꯫ ꯃꯕꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯏꯅꯝꯃꯒꯤ ꯑꯁꯤ ꯌꯧꯅ ꯀꯥ ꯍꯦꯜꯂꯕ ꯂꯝꯆꯠ ꯅꯆꯜ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯁꯣꯜꯂꯕꯤ ꯏꯃꯥꯁꯤꯅ ꯀꯌꯥꯗ ꯋꯥꯅ ꯈꯪꯖꯔꯤꯕ꯫ ꯏꯃꯥꯅ ꯇꯥꯆꯧꯗ ꯍꯥꯏꯗꯕ ꯈꯛꯇꯅꯤ꯫ ꯁꯣꯝꯗꯅ ꯑꯔꯨꯕꯤ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯂꯣꯏꯅ ꯇꯥꯏ꯫ ꯃꯍꯥꯛ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯀꯌꯥꯗ ꯍꯩꯄꯥ ꯁꯥꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯃꯉꯣꯟꯗ ꯀꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯒꯦꯕ? ꯑꯩꯗꯤꯕꯀꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯄꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯔꯣꯏꯗꯧꯔꯤ, ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ꯫ ꯁꯤꯔꯕꯁꯨ ꯃꯔꯨꯅ ꯌꯨꯔꯒ ꯁꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯇꯧꯒꯗꯧꯔꯤ꯫ ꯄꯥꯎ ꯇꯝꯕ ꯌꯥꯝꯅ ꯀꯟꯕ꯭ꯔꯥꯕꯨ ꯇꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯃꯈꯧꯔꯤ ꯆꯔꯝꯃꯁꯦ ꯕꯦꯈꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯄ ꯁꯣꯏꯔꯣꯏ꯫ ꯈꯣꯝꯕꯅ ꯇꯞꯊꯅ, ꯑꯕꯦꯝ, ꯁꯦ ꯐꯝꯊꯧ꯫ ꯅꯪꯒꯤ ꯇꯥꯆꯧꯁꯦ ꯃꯇꯥꯡ ꯑꯃ ꯆꯥꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ꯫ ꯁꯦ ꯅꯪ ꯁꯥꯎꯈꯤꯅꯨ, ꯅꯪ ꯆꯠꯁꯨ ꯆꯠꯈꯤꯅꯨ, ꯅꯣꯡ ꯅꯤꯅꯤꯗꯤ ꯅꯪ ꯂꯩꯈꯣ꯫ ꯅꯪ ꯇꯥꯆꯧꯁꯦ ꯑꯍꯤꯡꯕ ꯃꯤ ꯑꯃꯅꯤ, ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯔꯦꯡꯖꯨꯝ ꯑꯗꯨꯗ ꯊꯝꯗꯨꯅ ꯃꯥꯕꯨ ꯐꯝꯊꯍꯜꯂꯤ꯫ ꯂꯩꯃꯍꯜꯅ ꯍꯥꯏ, ꯑꯆꯧꯕ, ꯏꯃꯥꯅ ꯅꯪꯁꯦ ꯊꯥꯎꯕꯨꯝ 10 ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯆꯈꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯁꯦ ꯅꯪꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯏꯃꯥ, ꯅꯆꯜ ꯅꯨꯄꯤ ꯑꯁꯦ ꯉꯁꯤꯗꯤ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯟꯗ ꯈꯨꯠ ꯊꯥꯔꯤꯕ? ꯏꯃꯥ, ꯅꯆꯥꯁꯨ ꯋꯥꯈꯜ ꯐꯥꯊꯍꯧꯗ꯭ꯔꯤ꯫ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯕꯨꯛꯅꯤꯡꯕꯨ ꯃꯍꯥꯛꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯀꯞꯂꯝꯕꯗꯨ ꯈꯔ ꯐꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯔꯨꯕꯤꯗꯨ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯆꯥꯏꯕꯤꯒꯤ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯔꯨꯕꯤꯅ ꯍꯥꯏ, ꯑꯩꯅꯦ ꯌꯨꯝꯒꯤ ꯃꯈꯥꯗꯒ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤꯡꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯇꯧꯔꯤꯕ ꯁꯛꯇꯥꯗꯣ ꯈꯤꯠ ꯌꯦꯡꯖꯅꯤꯡꯗꯦ꯫ ꯅꯨꯕꯤ ꯑꯁꯤ ꯐꯪꯂꯦ ꯀꯣꯛ ꯁꯤꯒꯦꯗꯤ ꯂꯩꯇꯦ꯫ ꯃꯁꯤꯗ ꯆꯥꯏꯕꯤꯅ ꯍꯥꯏ, ꯀꯗꯥꯏꯗꯒꯤ ꯁꯤꯔꯅꯤ ꯍꯥꯏꯕꯒꯦ? ꯁꯦꯕꯥ ꯇꯧꯅꯅꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯥꯛꯇꯨꯅ ꯂꯩꯔꯒ? ꯑꯗꯨꯅꯤꯅꯦ, ꯃꯥ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗꯗꯤ ꯑꯩꯅ ꯊꯣꯛꯄ ꯃꯥꯕꯨ ꯐꯅ ꯑꯣꯠꯄꯅꯤ꯫ ꯆꯥꯛ ꯆꯥꯕꯗ ꯐꯨꯜꯂꯒ ꯁꯤꯅꯅꯕ ꯍꯥꯏꯗꯅ ꯆꯥꯛꯀꯗꯣ ꯌꯥꯝ ꯀꯟꯅ ꯊꯣꯡꯗꯨꯅ ꯄꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯗꯦ꯫ ꯑꯁ ꯈꯪꯗꯦꯗ ꯆꯥꯏꯕꯤ, ꯃꯤ ꯑꯣꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯥꯒꯤꯁꯦ꯫ ꯍꯣ, ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯑꯗꯨꯛ ꯌꯥꯝꯅ ꯈꯨꯔꯧ ꯊꯥꯡꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯀꯣꯛ ꯍꯦꯛ ꯍꯥꯠꯇꯣꯛꯈꯤꯕ ꯑꯗꯨꯅ ꯌꯥꯝ ꯐꯕꯅꯤꯀꯣ꯫ ꯍꯣ, ꯑꯩꯅ ꯍꯦꯟꯅ ꯍꯥꯠꯅꯤꯡꯂꯤꯕꯅꯤ꯫ ꯂꯥꯡꯂꯦꯟ ꯍꯥꯏꯔꯦ ꯃꯃꯥꯁꯤꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯦ꯫ ꯇꯟꯖꯥ ꯑꯃ ꯏꯐꯪ ꯐꯪꯗꯕꯁꯤꯗ ꯍꯣ, ꯃꯗꯨꯃꯅꯦ ꯅꯪꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯇꯥꯔꯦ꯫ ꯇꯟꯖꯥ ꯃꯦꯟꯖꯥ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯈꯧꯔꯤ ꯑꯗꯣ ꯃꯦꯠꯈꯥꯏꯒꯦꯔꯥ ꯃꯣꯟꯅ ꯅꯝꯒꯦꯔꯥ ꯑꯃ ꯇꯧꯔꯒ ꯀꯣꯛ ꯍꯦꯛ ꯍꯥꯠꯇꯣꯛꯑꯣ꯫ ꯑꯗꯨꯒꯅꯦ ꯃꯊꯟꯇ ꯁꯤꯕꯅꯤ ꯍꯥꯏꯅ ꯀꯣꯛ ꯍꯥꯏꯔꯣ꯫ ꯑꯗꯨꯕꯨ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣ? ꯍꯥꯏꯒꯨꯝꯃꯗꯅ ꯆꯥꯏꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒꯨꯝꯅ ꯑꯗꯨꯝꯅ ꯇꯧꯕꯅ ꯐꯒꯗꯧꯔꯤꯕ ꯖꯥꯠꯂꯣ? ꯍꯣ, ꯁꯤ ꯅꯠꯇ꯭ꯔꯕꯁꯨꯅꯦ ꯆꯥꯛ ꯄꯤꯖꯕꯗ ꯍꯨ ꯍꯥꯞꯂꯕꯁꯨ ꯌꯥꯏꯌꯦ꯫ ꯆꯥꯛ ꯏꯟꯁꯥꯡ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯄꯥꯟꯅꯗꯨꯅ ꯂꯥꯡꯂꯦꯟꯅ ꯑꯗꯨꯝ ꯊꯣꯡꯕꯅꯤ꯫ ꯃꯗꯨꯃꯗꯤ ꯌꯥꯔꯔꯣꯏ꯫ ꯍꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯟꯖꯥ ꯑꯃ ꯌꯦꯡꯉꯣ꯫ ꯐꯔꯦ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯅꯕ ꯍꯦꯛꯇ ꯇꯧꯔꯒꯦ꯫ ꯍꯅꯨꯕꯤ ꯑꯁꯤ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯏꯆꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯊꯨꯞꯅ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯔꯤ꯫ ꯂꯥꯡꯂꯦꯟꯗꯨ ꯃꯃꯥ ꯑꯅꯥꯕꯤꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫
ꯃꯄꯨꯔꯣꯏꯕ ꯃꯥꯟꯖꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯤ ꯃꯅꯦꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯃꯥꯅ ꯍꯛꯆꯥꯡ ꯑꯁꯦ ꯈꯔ ꯀꯟꯈꯠꯇ꯭ꯔꯤ ꯐꯥꯎꯕ ꯂꯥꯡꯂꯦꯟꯕꯨ ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯟꯒꯦꯁꯨ ꯂꯩꯍꯜꯂꯣ ꯏꯃꯥꯅ ꯁꯨꯝ ꯅꯥꯕꯁꯦ ꯅꯆꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯂꯥꯡꯂꯦꯟꯅ ꯃꯈꯣꯏꯗ ꯌꯥꯏ ꯌꯨꯝꯗ ꯏꯃꯥꯅ ꯑꯩꯕꯨ ꯉꯥꯡꯕ꯭ꯔꯥ ꯀꯔꯤꯒꯤ ꯉꯥꯡꯒꯗꯧꯔꯤꯕꯅꯣ ꯀꯩꯁꯨ ꯉꯥꯡꯗꯦ ꯑꯩꯅ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯤꯗ ꯍꯥꯏ ꯃꯁꯤꯗꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤꯗꯅ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯏꯃꯥ ꯅꯆꯥꯅ ꯉꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯖꯔꯛꯄꯅꯤ ꯃꯁꯤ ꯊꯣꯡꯂꯒ ꯆꯥꯛ ꯌꯥꯝꯅ ꯆꯥꯕꯤꯌꯨꯀꯣ ꯑꯅꯥꯕꯁꯦ ꯈꯔ ꯊꯨꯅ ꯐꯅꯅꯕ ꯍꯣꯠꯅꯁꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯥꯟꯖꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯔꯨꯕꯤꯁꯨ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯃꯈꯩ ꯀꯣꯏꯔꯨꯔꯒ ꯍꯧꯖꯤꯛꯇ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯁꯤꯗ ꯂꯥꯡꯂꯦꯟꯅ ꯃꯅꯝꯃꯗ ꯍꯥꯏ ꯏꯅꯝꯃꯕꯨ ꯉꯁꯥꯏ ꯃꯈꯩ ꯀꯥꯏ ꯆꯠꯄꯤꯔꯨꯒꯦ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯦ ꯑꯉꯥꯡ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯣ ꯌꯦꯡꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯅꯝꯃ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯅꯅꯕ ꯆꯦꯡ ꯑꯃꯇꯁꯨ ꯂꯩꯇꯦ ꯑꯩꯁꯦ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯂꯒ ꯑꯝꯇ ꯋꯥꯂꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯌꯨꯝꯁꯤꯗ ꯏꯃꯥ ꯑꯅꯥꯕꯁꯤꯕꯨ ꯃꯊꯟꯇ ꯊꯝꯃꯒ ꯑꯩ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯏꯅꯝꯃꯕꯨ ꯍꯜꯂꯛꯄ ꯑꯩ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ ꯍꯣ ꯑꯩꯕꯨ ꯑꯃꯨꯛ ꯉꯥꯏꯕꯤꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯆꯠꯄꯤꯕ ꯌꯥꯗꯕ꯭ꯔꯣ ꯑꯩ ꯑꯃꯨꯛ ꯄꯨꯁꯤꯟꯕꯤꯔꯛꯄꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯕꯒꯦ ꯏꯅꯝꯃ ꯏꯃꯥ ꯃꯊꯟꯇ ꯊꯅꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯍꯣ ꯑꯩ ꯂꯩꯔꯕꯁꯨ ꯅꯃꯥ ꯑꯁꯤꯒꯤ ꯁꯦꯕꯥ ꯑꯩꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯅꯥꯛꯇ ꯆꯪꯕ ꯐꯥꯎꯕ ꯍꯪꯒꯣꯏꯅꯤ ꯑꯩꯗꯤ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ ꯃꯅꯝ ꯐꯅ ꯅꯝꯊꯤꯔꯕꯁꯨ ꯃꯍꯥꯛ ꯑꯁꯦ ꯏꯅꯝꯃꯒꯤꯗꯤ ꯏꯃꯥ ꯅꯠꯇꯕ꯭ꯔꯣ ꯏꯁ ꯃꯥꯒꯨꯝꯕꯤ ꯏꯃꯥ ꯑꯃ ꯂꯩꯕꯗꯤꯅꯦ ꯑꯩ ꯀꯩꯁꯨ ꯄꯥꯝꯖꯗꯦ ꯃꯕꯨꯛ ꯆꯦꯜ ꯑꯁꯤꯅꯒ ꯐꯠꯇ꯭ꯔꯤꯕ ꯄꯥꯝꯖꯗꯦ ꯑꯩ ꯂꯥꯡꯂꯦꯟꯗꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯨꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯦ ꯏꯅꯝꯃ ꯑꯩ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯂꯨꯈꯤꯒꯦ ꯊꯨꯅ ꯍꯜꯂꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯏ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯑꯔꯨꯕꯤꯅ ꯍꯥꯏꯖꯩ ꯍꯥꯟꯅꯗꯤ ꯏꯃꯣꯟꯒ ꯃꯣꯜꯂꯗꯅ ꯂꯩꯔꯝꯕꯅꯤ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯋꯥꯍꯩ ꯋꯥꯇꯥꯅ ꯃꯔꯣꯜ ꯑꯃ ꯉꯥꯡ ꯁꯛꯄꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯑꯁꯤ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯏꯃꯨꯡꯗ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯑꯃꯨꯛ ꯂꯩꯁꯤꯜꯂꯤ ꯃꯁꯤꯗ ꯋꯥꯈꯜ ꯑꯃ ꯁꯠ ꯂꯥꯛꯏ ꯑꯩꯕꯨ ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯊꯕꯛ ꯍꯜꯂꯝꯈꯤꯔꯣꯏ ꯂꯥꯡꯂꯦꯟ ꯐꯪꯉꯤ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ ꯑꯩꯕꯨ ꯏꯃꯥ ꯑꯁꯤ ꯍꯦꯛꯇ ꯇꯟꯖꯥ ꯐꯪꯂꯤꯉꯩ ꯑꯁꯤꯗ ꯍꯥꯠꯍꯧꯔꯁꯤꯔꯅꯦ ꯀꯨꯏꯅ ꯁꯥꯡꯅ ꯃꯇꯝ ꯂꯧꯗꯨꯅ ꯁꯨꯝ ꯂꯩꯊꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯣꯏꯗꯦꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯤꯡꯈꯪ ꯇꯨꯝꯕꯧꯅ ꯌꯨꯕꯗꯧꯅ ꯌꯨꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯀꯣꯛ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯉꯤ ꯃꯅꯦꯝꯒꯤ ꯀꯥ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯉꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝ ꯑꯗꯨꯗ ꯐꯜꯂꯞ ꯐꯜꯂꯞ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯉꯤ ꯇꯟꯖꯥ ꯆꯥꯕ ꯑꯃ ꯌꯦꯡꯂꯤꯕꯅꯤ ꯃꯍꯥꯛꯀꯤꯗꯨ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯃ ꯏꯐꯪ ꯐꯪꯗ꯭ꯔꯕꯗ ꯃꯍꯥꯛ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯑꯃꯨꯛ ꯆꯠꯂꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯍꯥꯏꯖꯩ ꯑꯁ ꯑꯣꯏꯗꯦꯕ ꯑꯩꯅꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯥꯠꯂꯒꯦꯅ ꯇꯧꯕꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯦ ꯃꯃꯤꯠꯁꯦ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯇꯟꯖꯥ ꯑꯁꯦ ꯂꯦꯝꯅ ꯍꯦꯛ ꯃꯥꯡꯉꯤꯗꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯅꯤ ꯂꯩꯃꯍꯜ ꯀꯟꯅ ꯇꯨꯝꯂꯤ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯅ ꯇꯨꯝꯈꯤꯕ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯊꯕꯛ ꯈꯔ ꯇꯧꯔꯤ ꯑꯔꯨꯕꯤꯅ ꯏꯃꯨꯡꯗ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯀꯨꯁꯨꯝꯗꯣ ꯂꯥꯡꯂꯦꯟꯅ ꯂꯥꯛꯑꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯂꯥꯛꯂꯤꯕꯅꯤ ꯂꯥꯡꯂꯦꯟꯕꯨ ꯎꯔꯗꯨꯅ ꯂꯥꯡꯂꯦꯟ ꯑꯩ ꯂꯥꯛꯏꯌꯦ ꯅꯪ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯂꯥꯛꯏꯅꯦ ꯍꯩꯃꯥ ꯀꯨꯁꯨꯝ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯊꯕꯛ ꯇꯧꯔꯝꯕꯗꯨ ꯇꯣꯛꯇꯨꯅ ꯃꯇꯥ ꯀꯨꯁꯨꯝꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯨꯁꯨꯝꯗ ꯍꯪꯉꯤ ꯕꯦꯃꯥ ꯅꯪꯕꯨ ꯀꯔꯝ ꯇꯧꯔꯤꯒꯦ ꯀꯔꯝ ꯇꯧꯕ ꯍꯥꯏꯕꯕꯨ ꯉꯝꯅ ꯉꯝꯅꯅꯕ ꯑꯗꯨꯝꯕ ꯄꯪꯂꯩ ꯃꯔꯩꯔꯤ ꯍꯥꯏꯕꯗꯨꯅꯤꯗ ꯑꯗꯣ ꯅꯪꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯔꯤꯌꯦ ꯑꯍꯣꯡꯕ ꯀꯩꯁꯨ ꯂꯩꯇꯦ ꯋꯥꯡꯊꯣꯏꯕꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯒꯦ ꯏꯕꯦꯝꯃ ꯆꯦꯜꯂꯁꯦ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔ ꯄꯣꯠꯅꯤꯗ ꯑꯩꯅ ꯉꯝꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯑꯁ ꯅꯪꯁꯨ ꯀꯣꯛ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯣ ꯆꯍꯤ ꯍꯥꯏꯔ ꯆꯞ ꯆꯥꯔꯤ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯈꯤꯒꯦꯅ ꯈꯜꯂꯤ ꯏꯕꯦꯝꯃ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯤꯉꯣꯜꯅꯕꯨ ꯃꯄꯥꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯁꯠ ꯐꯠ ꯍꯦꯛꯇ ꯆꯠꯍꯧꯔꯁꯤꯅꯤ ꯉꯥꯏꯈꯣꯁꯦ ꯏꯃꯥꯅ ꯅꯪ ꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯅꯪ ꯑꯩꯈꯣꯏꯗꯝꯇ ꯆꯠꯂꯨꯁꯤ ꯍꯧꯖꯤꯛꯄꯣ ꯏꯅꯦꯗꯤ ꯏꯃꯥꯕꯨꯗꯤ ꯇꯨꯝꯃꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯤ
Inena tumlingaysidha akhoi ni ngahak akhoida phat chalurasi. Imanane nangbu hangduna leirabani. Langlensu mata kusumna adumna hairabada hoi haiduna mamana tumlibasibu haina khanduna makhoi ani yum adudagi thokre. Phamungda hiptuna leirambi Arubidu phuk hawgattuna Langlense kusumoida chakhiba malise. Hais ngasigi tanja ase manghanba sukya yadri. Ima phangle tumduna leiri. Aina ninglibase hekta phangthok hawragi. Asumna mabukningda chap yungna khalladuna mahak hawgali. Ka adudagi thoi. Mapanda thoktuna haifet yengi kanasu leiba ude. Tanja chare haina khanduna manemgi ka aduda makhong adu tapna thangduna mahak changsilli. Manemna ningaidana tumlibadu mahak ui machinda sole. Tumu tumu. Nang tumuoba. Ngasidagidi nang pena tumba phangani. Nang leibadagi ayase warabane waraba. Nang da halaga loiri. Asi haiduna tapna changsilli aduga manemgi nakanna leiriba mona du paiduna manemgi machina duda kanna hekta namsilli. Ngasigi numit asida manem asibu halage haina khalli. Leimahal tumduna leirambadu adumna machinda kanna namsilakpa aduda mahak mikap thorakli. Laubu sungamda makhong makhut adu kauduna mahak yamna wana lei. Tanja asida khombadu mayumda halaktuna mamagi kada hek changlai. Ngasidi thabak suba adu sukharangana halakpani. Magi nupina tawriba mawang mataw adubu ubada mana changsinduna magi nupigi makhut adubu ta paiduna satching thoi. Aduga Arubigi makhajaida khupakna sapukana thajili. Nangna tawribasi kaino? Ha? Nangna tawribasi kaino ba? Ima sibu nangna hatnanaba honaba. Hey, mi hatpi. Nang sibu karambu nupino. Khomba sawba henmaladuna magi nupibu sathina phurami. Leimahal yam wana phamung aduda leiri. Arubi mapuroibana adumna phuba kauba netpa tawrakpa aduda ana chaina adu khangba ngamdre. Makhol thokna hai. Makhoi ta chaw. Ai lali. Ai lanjare basi. Ai bom to phuba lepoba. Sauningbagi mayaina Arubibu sathina phuri. Langlensu yum tamna changlakpada imungda launabagi khonjel ama tabaduda imungda thuna changlai. Tachaw, kaidawrage? Kaigino inamabu phuriba? Abem, masi yam phataba nupini. Mahakna ima sibu mona namduna hatke haina tawramlibani. Ha, ima bo. Asuk yamna phataba nupi sibu karambu nupino. Asuk phattaba. Asi haiduna amukasu phui. Arubina Langlengi matungda changsenduna. Langlen, nakhoi ta chawse amta kham. Ta chaw, yare tokpiro. Inama, nangse, ainadi kayadaluna khanjariba. Adubu nangnadi ima amadi aibu matam pumnamakta yeknaba amagumna khanba. Inama, ngasi phawba asida. Ima amadi aina inamagi kari phatanaba thabak tawkiba yawkhrage. Kaigino? Inamaga imagana aibo suk yamna nusibidriba. Asi haiduna Langlen miludagi pirang sinthaduna kapchai. Khombana hai. Mahakti sani, sa. Asuk yamna phattaba nupi. Sa nangdi mi marak asida leiba yara. Nang haujimang yum ase thadoktuna chakhigadabani. Mafam asida nang mikup amata panthana leiba yara. Asi haiduna Arubigi makhudang adu ta paiduna chengi. Langlen, ai bumta kham. Ai chatpa ngamoi. Ai yum sida dum leigiba. Langlen, ai bumta khamo. Lao, nang haujimang chalu lao. Arubina makhud adu tap kan thoktuna manemgi manangta changsilli. Manemgi makhong adu konduna kaptuna hai. Ima, namau lanjari. Imagi mafamda namau tasingna lankri. Namau bu apangmini khanduna amta ngakpiyuba ima. Asi haiduna haijai. Leimahal haifam khangde. Arubina, ima, namau bu yumsida lingdana dumak lehenbiyu. Namau amuhana phattaba wakhal khanjararoi. Imagi mafamda tawhaidaba thaba amata tawjararoi. Ima, namau bu amta ngakpiyu. Inama, Langlen, inama tasingna lankri. Inama bu amta ngakpiyu. Inama. Asumna numit asida Arubi wakhal takhirame. Mahak wakhal taraktuna manembu nushina amadi luna chana tawduna nungaina leminakhirame.